ꯉꯥꯏꯗꯨꯅ ꯂꯩꯖꯔꯦ ꯄꯤꯀꯦꯁꯤꯡꯒ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚꯤꯌꯔꯁꯤꯡꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯍꯧꯖꯤꯛ ꯄꯨꯡꯖꯥꯁꯤ ꯌꯧꯁꯤꯜꯂꯕꯅꯤꯅ ꯉꯔꯥꯡꯗꯤ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯣꯏꯅ ꯃꯌꯥꯝ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯁꯟꯗꯣꯛꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯌꯨꯝꯕꯥꯂꯣꯟ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒ ꯗꯤꯁꯀꯁꯟ ꯇꯧꯅꯁꯤ ꯃꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯃꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯃꯛ ꯂꯧꯖꯒꯦ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯗꯤ ꯑꯌꯥꯝꯕ ꯈꯪꯅꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯟꯕꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯨꯅꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯟꯕꯤꯅ ꯍꯩꯁꯤꯡꯂꯤꯕ ꯃꯈꯩ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯃ ꯆꯥꯎꯈꯠꯂꯛꯄ ꯏꯃꯨꯡ ꯑꯃ ꯆꯥꯎꯊꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯗꯣꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯅꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯖꯤꯃꯤꯅꯥ ꯍꯥꯏ ꯇꯥꯃꯣ ꯑꯩ ꯉꯁꯥꯏꯗꯤ ꯍꯧꯕꯒ ꯎꯅꯔꯦ ꯉꯁꯤꯗꯤ ꯍꯧꯕ ꯎꯅꯔꯦ ꯊꯦꯡꯛ ꯌꯨ ꯖꯤꯃꯤꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯖꯣꯇꯤꯟ ꯀꯦ ꯑꯥꯏꯁ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯦꯠ ꯑꯣꯏꯈꯤꯕꯅꯤ ꯑꯩꯅ ꯈꯔ ꯄꯥꯟꯈꯠ ꯍꯥꯏꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯉꯥꯛꯇꯪꯒꯤ ꯊꯝꯅꯦꯜꯁꯨ ꯉꯥꯛꯇꯪ ꯁꯦꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯅꯤꯠ ꯈꯤꯇꯪ ꯂꯧꯖꯈꯤꯕꯅꯤ ꯉꯁꯥꯏꯃꯛꯈꯩ ꯑꯦꯛꯖꯥꯝꯒꯤꯁꯤ ꯌꯦꯡꯖꯔꯝꯕꯅꯦ ꯑꯦꯛꯖꯥꯝꯒꯤ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯑꯩꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯗꯦꯠ 6ꯇ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯧꯕ ꯑꯗꯨꯒ ꯗꯦꯠ 9ꯗ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯒꯗꯧꯕ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯈꯤꯇꯪ ꯃꯊꯪꯗꯗꯤ ꯄꯨꯡ 9ꯗ ꯇꯧꯁꯦꯕ ꯑꯣꯀꯦ ꯄꯨꯡ 9ꯁꯤ ꯖꯣꯇꯤꯟ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯄ ꯈꯔ ꯁꯨꯝ ꯌꯥꯎꯏ ꯈꯣꯠꯂꯦ ꯑꯗꯨꯅ ꯄꯨꯡ ꯌꯥꯔꯒꯗꯤ 9:30ꯗ ꯇꯧꯁꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯇꯧꯕꯁꯦ ꯑꯩ 9ꯒ ꯃꯤꯅꯤꯠ 4:05ꯗꯤ ꯇꯧꯖꯕꯅꯦ ꯑꯗꯨ ꯁꯤꯗꯤ ꯈꯔ ꯉꯟꯈꯠꯆꯔꯒ ꯑꯃꯨꯛ ꯄꯨꯡ 9:30ꯗꯒꯤ ꯑꯃꯨꯛ ꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯦꯡꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯈꯔ ꯑꯃꯨꯛ ꯉꯟꯈꯠꯁꯦ ꯍꯥꯏ ꯀꯀꯥ ꯂꯥꯛꯑꯦ ꯑꯩꯁꯨ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯃꯤꯀꯥ ꯑꯗꯒꯤ ꯀꯦꯁꯣ ꯃꯣꯏꯔꯥꯡ ꯑꯣꯀꯦ ꯀꯦꯁꯣ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯣꯖꯥ ꯀꯦꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯑꯩ ꯃꯌꯥꯝꯕꯨ ꯋꯥꯍꯟꯕꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯒ ꯈꯟꯅꯁꯦ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇꯁꯨ ꯈꯟꯅꯁꯦ ꯄꯨꯡ ꯀꯌꯥꯗ ꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 45ꯁꯦ ꯄꯨꯡ 9:30ꯗ ꯍꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ 9ꯗ ꯍꯧꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯈꯟꯅꯁꯦ ꯃꯃꯇꯥ ꯇꯈꯦꯜꯂꯝꯕ ꯁꯥꯔ ꯑꯩꯒꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯌꯦ ꯃꯃꯇꯥ ꯈꯪꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯔꯒꯦꯅ ꯄꯨꯡ ꯂꯩꯔꯤꯉꯩꯗ ꯑꯗꯨꯒ ꯖꯣꯇꯤꯟ ꯀꯦ ꯑꯥꯏꯁ ꯕ꯭ꯔꯗꯔ ꯉꯁꯤꯗꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯋꯥꯔꯤ ꯇꯧꯁꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯩꯒ ꯑꯈꯪ ꯈꯔ ꯂꯤꯖꯔꯛꯀꯦ ꯇꯧꯕꯅꯤ ꯇꯣꯄꯤꯛ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯊꯦꯡꯛ ꯌꯨ ꯁꯇꯤꯁ ꯑꯟꯊꯦꯝ ꯑꯣꯀꯦ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯀꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣই ꯑꯐꯕ ꯌꯨꯝꯕꯥꯜ ꯁꯣꯐꯤꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯀꯀꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯑꯅꯥꯕꯁꯨ ꯐꯕ ꯉꯔꯥꯡꯗꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒ ꯎꯅꯕꯗꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯔꯒꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯗ꯭ꯔꯕꯅꯤ ꯉꯔꯥꯡꯗꯤ ꯑꯗꯨꯒ ꯋꯥꯅ ꯁꯨꯝ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯃꯌꯥꯝꯅ ꯗꯤ ꯄꯥꯝꯅꯒꯗ꯭ꯔꯥ ꯄꯥꯝꯅꯔꯣꯏꯗ꯭ꯔꯥ ꯈꯟꯗꯦ ꯉꯔꯥꯡ ꯊꯥꯖꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯈꯖꯤꯛꯇꯪ ꯃꯌꯥꯝꯅꯁꯨ ꯊꯥꯖꯗꯕ ꯈꯔ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯣ ꯑꯩꯅ ꯈꯖꯤꯛꯇꯪ ꯇꯦꯟꯒꯗꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯈꯜꯂꯒ ꯁꯨꯝ ꯊꯥꯒꯠꯆꯈꯤꯕꯅꯤ ꯉꯔꯥꯡꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯒꯗꯒꯦ ꯈꯪꯖꯗ꯭ꯔꯦ ꯑꯣꯀꯦ ꯌꯨꯝꯕꯥꯂꯣꯟꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯋꯥꯔꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯣꯀꯦ ꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅ ꯈꯟꯖꯩ ꯆꯥꯟꯗꯅꯤ ꯆꯦꯆꯦ ꯌꯧꯕꯤꯔꯛꯑꯦ ꯆꯦꯆꯦꯒꯤ ꯅꯥꯛꯇ ꯑꯩ ꯂꯥꯛꯆꯗꯣꯏꯅꯤꯀꯣ ꯆꯦꯆꯦ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯂꯥꯛꯆꯒꯦ ꯆꯦꯆꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯆꯦꯆꯦ ꯆꯥꯟꯗꯅꯤ ꯃꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯆꯨꯝꯃꯦ ꯏꯅꯥꯎꯅ ꯍꯥꯏꯕꯗ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯋꯤ ꯍꯥꯏꯕ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟꯒꯤꯗꯃꯛꯇ ꯏꯅꯥꯎ ꯑꯍꯨꯝꯁꯤꯅ ꯅꯨꯄꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯒꯅꯤ ꯊꯦꯡꯛ ꯌꯨ ꯆꯦꯆꯦ ꯊꯦꯡꯛ ꯌꯨ ꯆꯦꯆꯦ ꯆꯥꯟꯗꯅꯤ ꯐꯖꯕ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯑꯩꯒꯤ ꯑꯍꯧꯕ ꯂꯥꯏꯠ ꯅꯝꯕꯅꯤꯀꯣ ꯐꯥꯔꯁꯇ ꯊꯦꯡꯛ ꯌꯨ ꯖꯤꯃꯤꯅꯥ ꯖꯤꯃꯤꯅꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯣꯀꯦ ꯑꯦꯝ ꯆꯟ ꯍꯧꯔꯁꯦ ꯏꯕꯨꯡ ꯑꯣꯀꯦ ꯍꯧꯖꯔꯒꯦ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯒꯦ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯖꯈꯤꯕ
ꯑꯆꯦꯠꯄ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃ ꯑꯐꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯆꯦꯟꯕꯁꯤꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩ ꯌꯨꯝ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯋꯥꯕ ꯅꯥꯏꯗꯅ ꯑꯋꯥꯕ ꯑꯗꯒꯤ ꯑꯁꯥꯝ ꯑꯁꯥꯗ ꯑꯁꯥꯎꯕ ꯊꯝꯗꯅ ꯏꯃꯨꯡꯒꯤꯗꯃꯛꯇ ꯃꯁꯥꯐꯨ ꯌꯥꯎꯅ ꯂꯣꯏꯅ ꯀꯠꯊꯣꯛꯆꯔꯒ ꯂꯩꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯍꯥꯛꯇꯨꯅ ꯍꯦꯛ ꯑꯐꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯃꯇꯝꯗ ꯌꯨꯝ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯅꯤ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯕ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯅꯤꯄꯥꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯦ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯣꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯈꯩ ꯊꯃꯣꯏ ꯐꯥꯊꯔꯤꯕ ꯃꯈꯩ ꯏꯃꯨꯡ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯨ ꯁꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯂꯧꯈꯠꯆꯒꯦ ꯅꯤꯕꯤꯂꯤꯀꯥꯁꯂꯥꯝ ꯅꯦꯠꯁꯦ ꯑꯩꯉꯣꯟꯗ ꯏꯕꯨꯡꯗ ꯀꯩꯅꯣꯝꯃ ꯀꯩꯅꯣ ꯅꯦꯠꯁꯦ ꯑꯩꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯅꯦ ꯃꯌꯥꯝ ꯀꯩ ꯑꯩꯗꯤ ꯅꯦꯠꯁꯨ ꯐꯖꯅ ꯀꯥꯔꯤ ꯑꯗꯨꯒ ꯀꯔꯝꯕꯅꯣ ꯗꯥꯎꯟꯂꯣꯗ ꯑꯃ ꯇꯧꯔꯝꯃꯤꯁꯤꯅ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯍꯥꯟꯕ ꯅꯝꯕꯔ ꯋꯥꯟ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯈꯛꯅꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯅ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏ ꯍꯦꯠ ꯑꯣꯐ ꯗ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝ ꯆꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯇꯧꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯑꯇꯟꯕ ꯂꯩꯗꯅ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯊꯕꯛꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯞꯄꯝꯕ ꯐꯤ ꯑꯃꯗꯤ ꯑꯩꯅ ꯇꯨꯝꯃꯝꯕ ꯐꯃꯨꯡ ꯐꯥꯅꯨꯡꯁꯤꯡꯁꯦ ꯅꯨꯄꯤꯅ ꯇꯧꯕ ꯇꯧꯗꯕ ꯅꯥꯏꯗꯅ ꯑꯩ ꯏꯁꯥꯅ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯑꯃ ꯏꯃꯨꯡꯗꯨꯗꯒꯤ ꯍꯧꯅ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯅ ꯃꯁꯤ ꯏꯁꯥꯅ ꯑꯩꯅ ꯇꯨꯝꯃꯝꯖꯕ ꯖꯒꯥꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯃꯛ ꯂꯩꯅꯔꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯤꯕꯁꯤ ꯍꯦꯛ ꯇꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯇꯟꯕ ꯑꯝꯇ ꯂꯩꯗꯅ ꯅꯣꯡꯃꯒꯤ ꯂꯩꯔꯤꯕ ꯄꯨꯡ 24ꯁꯤꯗ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯖꯁ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯒ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯃꯁꯤꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯇꯟꯕ ꯇꯟꯗꯕ ꯍꯥꯏꯗꯣ ꯂꯣꯏꯅ ꯂꯩꯗꯣꯔꯤꯅꯤ ꯑꯃꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯉꯁꯤ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯄꯨꯝꯅꯃꯛꯇꯤ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯈꯔꯗꯤ ꯇꯧꯕ ꯑꯗꯨꯃꯛ ꯆꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯅ ꯉꯁꯥꯏꯒꯤ ꯍꯦꯠ ꯑꯣꯐ ꯗ ꯐꯦꯃꯤꯂꯤ ꯑꯅꯤꯅ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯤꯁꯤꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯚꯥꯞ ꯇꯥꯍꯟꯕꯤꯕ ꯑꯃ ꯆꯪꯉꯤ ꯏꯃꯨꯡꯗꯨꯗ ꯌꯥꯔꯤꯃꯈꯩ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯁꯥꯎꯅ ꯂꯩꯗꯅ ꯏꯃꯨꯡꯁꯦ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅꯁꯨ ꯆꯠꯅꯔꯤꯕ ꯅꯣꯡꯃꯗ ꯙꯨꯞ 3 ꯊꯥꯕ ꯈꯣꯠꯄ ꯁꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯨꯃꯛ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯒꯥ ꯌꯦꯡꯂꯒ ꯆꯥꯗꯤꯡ ꯇꯧꯕꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯒꯥ ꯌꯦꯡꯗꯅ ꯆꯥꯗꯤꯡ ꯇꯧꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯕꯨ ꯑꯋꯥꯕ ꯂꯩꯔꯕ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯦꯛ ꯂꯩ ꯑꯁꯤꯈꯛ ꯅꯠꯇꯅ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯃꯨꯡꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯐꯖꯅ ꯊꯣꯛꯄ ꯏꯃꯨꯡꯗꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯃꯨꯡꯒꯤ ꯍꯦꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯑꯅꯤꯁꯤꯅ ꯍꯦꯛ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯃꯇꯝꯗ ꯏꯃꯨꯡꯗꯣ ꯑꯐꯕ ꯄꯩꯁꯥ ꯐꯅ ꯄꯥꯏꯗꯨꯅꯁꯨ ꯑꯐꯕ ꯌꯨꯝꯕꯥꯜꯂꯣꯟꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯣꯏ ꯋꯥ ꯈꯔ ꯍꯪꯅꯤꯡ ꯖꯣꯇꯤꯟ ꯀꯦ ꯅꯨꯄꯤ ꯌꯥꯎꯕꯁꯤꯗ ꯖꯣꯇꯤꯟ ꯀꯦ ꯑꯥꯏꯁ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯄꯥꯔꯁꯣꯅꯦꯜ ꯅꯝꯕꯔꯗ ꯋꯥꯆꯞꯇ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯨꯝ ꯅꯨꯄꯤ ꯌꯥꯎꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ
ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯈꯪꯅꯁꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯣꯏꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯄꯥꯔꯁꯣꯅꯦꯜꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯋꯥꯆꯞ ꯄꯥꯔꯁꯣꯅꯦꯜ ꯅꯝꯕꯔ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯑꯩ ꯁꯤꯌꯔ ꯇꯧꯖꯩꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯍꯪꯕ ꯂꯦꯞꯇꯦ ꯉꯁꯤ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯃꯇꯝ ꯑꯃ ꯍꯥꯏꯖꯒꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 7:30ꯗꯒꯤꯅ 8:30 ꯐꯥꯎꯕꯁꯤꯃ ꯑꯩ ꯌꯥꯔꯤꯃꯈꯩ ꯃꯦꯁꯦꯖ ꯍꯟꯅ ꯂꯩꯕꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯃꯈꯩꯗꯣ ꯐꯣꯟꯗ ꯑꯌꯥꯝꯕꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯒꯤ ꯄꯨꯡ 9:30ꯗꯒꯤꯅ 9:30ꯐꯥꯎꯁꯤ ꯁꯤꯗ ꯁꯣꯔꯤ ꯄꯨꯡ 8:30ꯗꯩꯅ 9:30ꯐꯥꯎ ꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯃꯛ ꯔꯦꯗꯤ ꯂꯩꯖꯔꯒ ꯃꯇꯝꯗꯣ ꯑꯩ ꯑꯇꯣꯞꯄꯒꯤ ꯇꯧꯖꯗꯅ ꯑꯩ ꯀꯥꯏꯊꯣꯛꯆꯔꯒ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯪꯖꯔꯛꯄꯁꯤꯡꯗꯨ ꯄꯥꯎꯈꯨꯝ ꯈꯨꯝꯖꯔꯒꯦ ꯃꯦꯁꯦꯖꯁꯤ ꯑꯃꯁꯨ ꯊꯥꯔꯛꯄ ꯃꯌꯥꯝꯗꯨꯗ ꯑꯃꯃꯝꯇ ꯏ ꯂꯩꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯦꯁꯦꯖꯇ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟꯁꯤ ꯑꯃꯃꯝꯇ ꯍꯪ ꯂꯩꯕ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯁꯝꯊꯔꯛꯀꯅꯤ ꯑꯃ ꯂꯣꯏꯕ ꯑꯃꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯥꯏꯔꯤꯀꯥꯟꯗ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯆꯪꯈꯤꯕ ꯑꯁꯣꯝꯗ ꯃꯦꯁꯦꯖ ꯌꯥꯝꯅ ꯄꯦꯟꯗꯤꯡ ꯂꯩꯍꯧꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯤ ꯍꯟꯗꯕꯨ ꯃꯌꯥꯝ ꯂꯩꯕꯗꯨꯅꯁꯨ ꯑꯩꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯁ ꯉꯁꯥꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯈꯥꯏꯗꯣꯛꯆꯔꯕꯅꯦ ꯄꯨꯡ 8:30ꯗꯒꯤ ꯃꯣꯔꯅꯤꯡ 7:30 to 8:30ꯁꯤꯗ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯝ ꯅꯠꯇꯕ ꯃꯃꯥꯡꯗ ꯃꯈꯩꯗꯤ ꯑꯩꯅ ꯁꯝꯇꯥꯏꯝꯁ ꯀꯩꯒꯨꯝꯕ ꯁꯨꯝ ꯅꯦꯠ ꯄꯥꯏꯕ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯈꯩꯗꯨꯗꯤ ꯈꯔ ꯁꯨꯝ ꯍꯟꯕ ꯍꯧꯖꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 3:30 ꯐꯥꯎꯕ ꯅꯨꯡꯊꯤꯜꯒꯤ ꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯅ ꯁꯨꯝꯅ ꯊꯝꯖꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯦꯁꯦꯖꯇ ꯑꯃꯃꯝꯇ ꯍꯟꯕꯁꯤꯃ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯌꯥꯝꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯃꯤꯟꯅꯔꯒ ꯀꯣꯜꯗ ꯑꯗꯨꯃꯛ ꯂꯥꯏꯚ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯖꯕ ꯃꯈꯩꯁꯦ ꯑꯗꯨꯃꯛ ꯁꯤꯌꯔ ꯇꯧꯖꯅꯕꯒꯤ ꯃꯇꯝꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯕꯅꯦ ꯗꯦꯟ ꯑꯥꯐꯇꯔ ꯑꯣꯜ ꯑꯗꯨ ꯂꯣꯏꯔꯒ ꯃꯔꯛꯇ ꯁꯨꯝ ꯑꯩꯒꯤꯁꯨ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯗꯕ ꯈꯣꯠꯀꯗꯕ ꯈꯔꯁꯨ ꯂꯩꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯦꯛꯖꯥꯝꯒꯤ ꯆꯦ ꯌꯦꯡꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯂꯩ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛꯀ ꯇ꯭ꯋꯤꯁꯟ ꯆꯠꯄꯒꯤ ꯀꯩꯅꯣꯁꯨ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯖꯁ 24 ꯑꯋꯥꯔꯁꯤ ꯃꯇꯝ ꯌꯥꯝ ꯇꯦꯜꯂꯦ ꯕꯠ ꯇꯧꯕꯇꯕꯨ 24 ꯑꯋꯥꯔꯁꯦ ꯑꯩ ꯖꯁ ꯃꯦꯅꯦꯖ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃ ꯐꯖꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯌꯨꯝꯕꯥꯜ ꯑꯃ ꯆꯂꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯕꯠ ꯇꯧꯕꯇꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯇꯝ ꯍꯦꯜꯂꯤꯁꯦ ꯑꯩꯒꯤ ꯐ꯭ꯔꯤ ꯇꯥꯏꯝ ꯂꯩ ꯑꯗꯨ ꯃꯈꯩꯗꯣ ꯑꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯣꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯑꯩꯁꯨ ꯀꯥꯟꯅꯖꯍꯧꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯁꯨ ꯀꯥꯟꯅꯖꯍꯧꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯁꯤꯡꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯂꯦꯖ ꯑꯣꯏꯕ ꯑꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒꯤ ꯃꯇꯝ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯈꯔ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯑꯃꯗꯤ ꯇ꯭ꯋꯤꯁꯟꯒꯤ ꯃꯇꯝ ꯗꯦꯟ ꯑꯗꯨꯒ ꯇ꯭ꯋꯤꯁꯟꯁꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯟꯅꯔꯛꯄꯒꯤ ꯈꯔ ꯇ꯭ꯋꯤꯁꯟꯒꯤ ꯀꯣꯝꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯑꯩꯅꯁꯨ ꯃꯌꯥꯝꯒ ꯇꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯖꯕꯅꯤ ꯍꯥꯟꯅꯗꯤ ꯐꯪꯉꯝꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯟꯅꯔꯛꯄꯒꯤ ꯇ꯭ꯋꯤꯁꯟꯁꯨ ꯈꯔ ꯇꯝꯃꯝꯕꯁꯤꯡꯗꯨ ꯈꯔ ꯂꯦꯞꯊꯣꯛꯅꯔꯛꯄ ꯑꯗꯨ ꯇ꯭ꯋꯤꯁꯟ ꯑꯃꯅꯤ ꯆꯠꯂꯤ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔꯗꯁꯨ ꯈꯔ ꯆꯠꯂꯤ ꯑꯃꯗꯤ ꯑꯩꯒꯤꯗꯁꯨ ꯇ꯭ꯋꯤꯁꯟ ꯇꯧꯖꯔꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩ ꯖꯁ ꯃꯦꯅꯦꯖ ꯏꯚꯟ ꯃꯤꯅꯠꯁ ꯄꯨꯛꯆꯦꯟꯍꯟꯗꯅ ꯑꯩꯁꯦ ꯌꯥꯔꯤꯕꯃꯈꯩ ꯃꯦꯅꯦꯖ ꯇꯧꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯁꯤꯃꯁꯨ ꯂꯩꯔꯦ ꯗꯦꯟ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:45ꯁꯤꯅ ꯑꯩꯒꯤ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯃꯌꯥꯝꯅ ꯈꯤꯇꯪ ꯊꯦꯡꯃꯜꯂꯦ ꯍꯥꯏꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯕꯤꯔꯛꯄꯗꯣ ꯇꯉꯥꯏꯐꯗꯅ ꯄꯨꯡ 9 ꯐꯥꯎꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯒꯅꯤ ꯄꯨꯡ 9ꯗꯒꯤ ꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯡ 9:45ꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯉꯟꯈꯠꯁꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤꯃꯛꯁꯨ ꯋꯥꯗꯣꯔꯤꯕꯅꯤ ꯑꯗꯨ ꯄꯨꯡ 9:30ꯗꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯈꯔ ꯇꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯉꯁꯥꯏ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯋꯥꯍꯪ ꯈꯔ ꯂꯥꯛꯀꯦ ꯁꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯑꯣꯀꯦ ꯋꯥ ꯈꯔ ꯍꯪꯉꯤ ꯑꯣꯀꯦ ꯁꯤꯝ ꯂꯩꯔꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯑꯣꯀꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯂꯥꯛꯄꯤꯔꯤꯀꯣ ꯑꯣꯀꯦ ꯁꯟꯗ꯭ꯌꯥ ꯍꯧꯕꯤꯖꯔꯁꯨ ꯁꯟꯗ꯭ꯌꯥꯁꯨ ꯂꯥꯛꯑꯦ ꯂꯥꯏꯟ ꯍꯥꯟꯅ ꯅꯝꯊꯣꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯟꯗ꯭ꯌꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯣꯀꯦ ꯂꯣꯡꯖꯝ ꯀ꯭ꯌꯨ ꯑꯃ ꯀ꯭ꯌꯨꯕꯇꯤꯁꯨ ꯂꯥꯛꯑꯦ ꯆꯤꯟ ꯀ꯭ꯌꯨꯕꯇꯤ ꯁꯥꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯑꯅꯥꯕ ꯐꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯗ ꯑꯣꯀꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯋꯦꯜꯀꯝ ꯑꯩ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯂꯧꯈꯠꯆꯔꯦ ꯍꯪꯒꯗꯕꯁꯨ ꯑꯗꯨꯝ ꯁꯝꯊꯖꯒꯦ ꯇꯁꯦꯡꯅ ꯑꯐꯕ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ
matam manghandaba ama changi matam manghandabasi yamna darkar lei kesam thoibi sak charbo chare chen thoibi chare ai sak chajare kangsoi chajare plus adugi mathakta anabasu farakpagi akchang khar nungaire anaba phabasi kuina naba nangde ingonda kuina nabasi yam mangje aduna kuina naba nangde means kaina kan agi tawgudaba thabak charom mayam singche ngisai aina hayawbuda mo si thabam cholere sigi mathakta ngisai tuition jo kejo khar komthrobenina hojikse nahan aina video ma thagat sakiba video ma thagat sakiba akogi angang unaba unararoi lerammasingdo angang unabagi kanoda fight life ki ma adusu ayu chenjeri ma masisu mayam khangmining mu lerasu nong sum tanase fight life yam kanaba company oramne oke haubani kangsuido hawe hawe chantobi aduna paisasu kharaga tanjabagi tanjadun longjabani fight life se yam nungaibumna yam chauthukchabumna fight life se kari oram garaga nahan makai company mayam lakpududi koi nan manipuri sing habidi mayang singna putharaga koi maichai masa sing manipur masa singsina koina kedoba mogi tung ilak question chen maneba hojiki leriba fight life sidi magi headquarters se Switzerland lei ba tare Switzerland lei aduga India gi oina koi maichai masa amana chahi am nori chahi ni fu tungari mahakna puthara e harga all India gi na Manipur di headquarter linkatpa company ahan bo oidurine hanak live March ta sida inaugurate tawdine chief minister ga ga yorga plus adui mathakta hojikse entire notice kamus notice ki jaga sing dawji tongan tongan mioi kyama lai mo ju training kana dawri mai state sing do chaithok ba hanana atop state gi laga khoina tung in mane hojiki leriba sigi fight live company sidi Manipur sidagi atop India gi atop state sing sidi koina takhaira do ba company am oiba aduna yamna foba afaba ana leng su oiba sigi yengjare haraga yamna munna khanjage company si yawjabane amadi imungi sendok lambi so kaisitang wabani na sigi khara khudong chabasi fangala khanjadana sisu yaw sisu chenjei haijabane in haijabade habidi sigi fight live ki keno sijo chenjei tabda yamna kana bo igni let's ka thank you resma kaman thank you very much aduga simasu lejere aina haijariba khudimak si karino haiba targadi ngasai kogi Yumbalon ga mari lenabu ngakhtani haibase thamjage maramdi Yumbalon da aigi tawham thokpa thabak singse aigi tawham thokpa thabak singse adum aijo matam manghandana time manage tawdana adum ai kana honajari haibase thamjade ado aigi sound si mayam taba nungai dabra ai yam nungai dabamna kaigum onjage mayam da sigi sumaina live thabasi nungai na bai dama haiduna ai si mamang haijadabne online da ai si microphone ama chen bai tare microphone si chelaga hojik si sum khoigi kano si ka si mi su khara chik koi koi tawbagi usi khara lei ada mokoi kano singina aigi online di changer ko microphone do phone ai sam microphone do ngarang ji lo ki piram bai tare poroga poga ayam nuai jede as mayam ur jam nuai jero nuai do mande and aidi mayam sound tabda kha tabbe khole habin sing kya do sum haibirak ko nuai den online da khona kuira men jin ni poroga yoroko upudu sum haping eda usi changaga sum takhai biram le matat loina tatle yam nuai jede aduga adusu uhanjarake ngatang ngaminase amana aina haijening ba amana afaba Yumbalon ama leina bugidamta Mummy Picture, thank you. Hi, brother. Okay, Mummy Picture, once again. Welcome back to my channel. Nuwaje, Mummy Picture lakure. Aduga, aina hygienic ba. Amna second point amna ngisagi. Ay wak khajik sum koi jabugum mayam tab dem nuwam gado bamande. Sum adi tahu do su yaw budu aina hygienic heng marak yaw silak baduna hanjin mukra sum yaw ba habita sum ngangak pukana go. Adi sa kitang koi thajabi kano si mayam su nuwairam da bakra leram ya. Adu tang bab tan sapmina si habigidamtene ai ahana point am thamgre jumburambi tawgudaba jumburambi gi achoba diet am lei habase ani subada nang sai gi jumburambi na jum gi khwaidagi head of family habidi imung gi mapa men leriba nipa se imung gi head of family nipa sina kedoni hai matam khudimakta yumgi jumburambi sina yumda thamamaga yumda lengdana thamamgadaba means mahaki paisa thopam
amadi ngaki matam lena pesa thokpa yab lambi so tum sinbiram ga tai karam sinbiram ba tai mahak yumda le hobi ne yumda le hobu kana free de leitana ba atopa yumbiram bina mi nupina migi mangonda kuina phamba migi mangonda maram chadan phamba habisi kwaidagi imung kaina ngai masa amane masi tawdana bai damakta yumburemba mapa or head of family sina mapanda thokraga yumgi mapanda gi thokraga पैसा तानसिलकनेबा पैसा तानसिलक थबक सुरदोइने चलगा थबक सुरदोइने लेहौरिबा युंगी युंबुरेंबी ओरिसिना ममा ओबिसिना केदौनी हाय मतमदा महांग जो तुमिन लेथोक्तनबा थबक तौना तौना हांग मतमदा युंगी एखोगी जीव पान खरा लोइबा ताई सा येन खरा लोइबा ताई लोइबा मतम मदुगी मचिनजा हापो खोबा अदुगी सिंगतो अदुमक युंगी लेहौरिबा सिंगसिना अदुमक फैमिली मेंबर सिंगना अदुमक तौबिगदवने अदु हरेन टाइमिंग चाना थबक सुबसिसु अखोय थबक सुरुरे हारगा ngauchin phaisinana leibana daba aduga ngauchin phaisinana leidabida matam chana halakpiba matam chana halakpiba thabak suru butaraga so halaga yumgi tohum thokpa halaga magi yumgi tohum thokpa thabak chi phajana tawbiba that means magi masa masu leiriba singse phajana laik laisu takpiba mahang takpu ngamtraga so nomagi pung kun mari leiba sigi manungda pung minimum da pung amatang orabasu yam walabada mama natraga mapa anisigi manakta laik pahanbiyo koina takpa hidragasu mama natraga mapa anisi manakta nutigi pung amadi isagi damakta aina matam kaithokpiyo thabak chatlorba taragasu yumna lehoribina oiba taragasu sitang nomagi pung kun mari si manungda everyday soidanabaki pangthokpiyo igi ichado afaba oidabra yengo haibisi thamjage aduga ngasagi yumgi lehoriba yumbere mejina yum legadaba maintenance khodimakse leiriba yumgi hek awada pa khodimakse lehoriba yumgi yumbere mejina loina met awada pa leidana honowode maduda awada pa lerakpasi kari lerakpa yai sen thumgi awada pa lerakpa yai adugu sen thumgi awada pa sina ngasagi mapa oiba mahakna nipa mahakna kedoba suruga hanjalaga pesa pusilaga ngasi ai si pusile hanaki thasime pesa su pangane si legini adudi khoi kari tawsige haibagi economy gi keno su khara yengminabum change matamda da koi afaba Yumbalon ama oibagi asoba diet ama legini habisi su ai thamjage maramdi message lai amuk lokachage psycho tips okay psycho tip lengbere nupina singara si oibase karamba rasiga sanage atay di hajarorogi singa manabasi am phai habsim thamjage ts gambir yamna chumi nupa nupi yum panminaba matu singdo tori makhaidi imungdo santi oina ngai thank you gambir chumi aduna phanna yamna naka number amdam haijagi ko ngaukshinaba taragaso magi nipasin ngaukshinare ju taklay ngaukshinare pesa mangale haba taragaso mahana yumda laga magi nupisina haijaba khotpa singse si phai phate haijaba imung tanagadaba matamji pidraba amadi sigumba kanoda sum leiba taragadi maduso adumak yari makhaidi nupisigi makha yamna pole matam khudimakta afaba Yumbalon ama oigi haba taradi nupigi makha yamna pole habisi thamjage loinana ekhoi thabak leidabida warem ngangba nupi makhan mayam leiju haridune nupi makhan khak leibudu dawna nupa sum makhan yamna lei nupa makhan leiba nupi makhan leiba khara so ai mamangi Yumbalon lamjing khara thamjagrabane adugi makhan leibudugi manung channa ekhoi atopa mana yengma yabsina kaino taragati aina thamjakhibudagi matung ina ngasagi mamangda aina Yumbalon lamjingda thamjakhiba episode singda ngasai kanagu makana message hanbirakpa yawe nangna thagatliba mayamsi loina yengnaradi khoi nupi phangdaba tarena sumaina thagatpirakpasu yawe ado sometimes ngaranggi aina nupigi kuchugi haiba kanda nupi amuba tare haidana sauningamba khotba orambasu yaina khanjei aidi mamangda haijabane do nupina fana muduna nupi amuba phang ngauba masak yamna fajaba nupi amadi maki character yam loose oigadaba nupi madu lawgadaba sarupudi
ꯁꯣꯛ ꯉꯧꯕ ꯅꯨꯄꯤ, ꯏꯃꯨꯡ ꯄꯨꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯂꯧꯕꯅ ꯐꯩ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ. ꯑꯗꯨꯈꯛ ꯌꯦꯡꯉꯣ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ. ꯁꯤꯁꯨ ꯌꯨꯝꯕꯥꯂꯣꯟꯒ ꯃꯔꯤ ꯂꯩꯅꯩꯀꯣ. ꯑꯗꯨꯈꯛ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯠꯇꯦ. ꯃꯃꯥꯡꯗ ꯑꯩꯅ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯄꯛꯅꯕ ꯄꯛꯅꯗꯕ, ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯑꯅꯤꯁꯨꯕꯗ ꯔꯥꯁꯤꯐꯣꯜ. ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯤꯗ ꯑꯅꯤꯃꯛ ꯄꯛꯅꯕꯗꯤ ꯌꯥꯝ ꯐꯔꯦ. ꯑꯅꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯤꯒꯤ ꯄꯛꯅꯕ ꯌꯥꯝꯅ ꯐꯔꯦ. ꯑꯗꯨꯒ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯄꯛꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯑꯦ. ꯑꯗꯨ ꯑꯃꯕꯨ ꯄꯛꯅꯕ ꯌꯥꯎꯔꯗꯤ ꯌꯥꯝ ꯐꯩ. ꯑꯗꯨ ꯑꯁꯤꯒꯨꯝꯕꯁꯤꯗ ꯑꯅꯤꯃꯛ ꯄꯛꯅꯗ꯭ꯔꯕ ꯍꯌꯦꯡ ꯀꯣꯄꯜꯗꯤ ꯆꯪꯈ꯭ꯔꯗꯧꯕ, ꯏꯃꯨꯡꯗꯨ ꯁꯥꯟꯇꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ, ꯀꯨꯏꯅꯁꯨ ꯂꯩꯃꯤꯟꯅꯔꯣꯏ. ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯑꯃ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ. ꯑꯗꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ, ꯑꯁꯤꯁꯨ ꯑꯐꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯍꯌꯦꯡ ꯑꯐꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯤꯔꯤꯕ ꯃꯃꯥꯁꯤꯡ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯂꯧꯕꯤꯒꯗꯕꯅꯤ. ꯃꯁꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯄꯨꯔꯥ ꯇꯧꯕꯤꯈꯤꯗ꯭ꯔꯦ. ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯁꯇ ꯊꯝꯖꯔꯛꯀꯦꯀꯣ. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤꯁꯨ ꯉꯁꯥꯏꯒꯤ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯇꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯗꯥꯏꯠ ꯌꯥꯝ ꯆꯥꯎꯋꯦꯅ ꯍꯥꯏꯗꯣ, ꯁꯤꯗꯁꯨ ꯑꯍꯣꯕ ꯌꯥꯝ ꯂꯩꯌꯦꯕ. ꯁꯤꯒꯨꯝꯕ ꯑꯍꯣꯕ ꯂꯩꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯨꯁꯨ ꯉꯁꯥꯏꯒꯤ ꯁꯤꯃ ꯂꯩ ꯍꯥꯏꯗꯤ ꯁꯤ ꯈꯪꯍꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯊꯣꯛꯄ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯕ. ꯑꯩꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯦꯅ ꯈꯜꯂꯣ. ꯂꯩꯔꯤꯕ ꯄꯣꯠꯇꯨꯒꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯇꯧꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯝ ꯁꯝꯖꯔꯝꯃꯒꯦ ꯇꯣꯄꯤꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯅ. ꯈꯤꯇꯪ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯁꯤꯃ. ꯃꯃꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯑꯣꯏꯕꯤꯒꯗꯧꯔꯤꯕꯁꯤꯡ, ꯑꯗꯒꯤ ꯃꯃꯥꯡꯗ ꯈꯪꯕꯤꯍꯧꯗꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯌꯨ. ꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ. ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯄ ꯗ꯭ꯔꯦꯁ ꯃꯗꯨ ꯊꯝꯖꯤꯟꯕꯤꯒꯗꯕꯅꯤ. ꯃꯗꯨ ꯍꯦꯛ ꯁꯥꯒꯣꯟꯅꯅ ꯂꯩꯔꯤ ꯃꯈꯩ ꯃꯥꯒꯤ ꯐꯠꯇꯕ ꯐꯣꯜ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯗꯨ ꯍꯦꯛ ꯃꯁꯥꯗ ꯁꯥꯒꯣꯟꯅꯅ ꯂꯩꯔꯤꯉꯩ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏꯕ. ꯖꯒꯥ ꯑꯃ ꯑꯗꯨꯝ ꯊꯝꯕꯤꯒꯗꯕ ꯃꯥꯒꯤ ꯖꯒꯥꯗ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯒꯤ ꯔꯤꯇꯨꯗ ꯐꯠꯇꯕ ꯐꯣꯜ ꯂꯩꯕ ꯇꯥꯔꯒꯁꯨ ꯄꯨꯔꯥ ꯑꯗꯨꯅ ꯉꯥꯛꯊꯣꯛꯈꯤꯅꯤ ꯁꯤꯅꯤ. ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯤꯕ ꯀꯅꯥ ꯌꯥꯎꯒꯦꯕ? ꯃꯃꯥꯡꯉꯩ ꯑꯍꯥꯟꯕ ꯃꯇꯝ ꯑꯃꯗ ꯏꯁꯇꯦꯖ ꯑꯃꯗ ꯃꯁꯤ ꯌꯥꯝ ꯇꯧꯅꯔꯝꯃꯦ. ꯂꯥꯏ ꯇꯤꯟꯁꯤ ꯁꯨꯝ ꯂꯥꯏꯊꯣꯔꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯔꯦ? ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯑꯐꯕ ꯐꯠꯇꯕ ꯀꯌꯥꯁꯤꯡꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯗ꯭ꯔꯦ. ꯑꯐꯕꯅ ꯀꯔꯤꯅꯣ, ꯐꯠꯇꯕꯅ ꯀꯔꯤꯅꯣ, ꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ. ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯒ, ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯕ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯐ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯥꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯂꯥꯏꯊꯣꯛꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯉꯁꯤꯐꯥꯎꯗ ꯂꯥꯛꯏꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯄꯨꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯩ ꯇꯥꯔꯒꯁꯨ ꯃꯗꯨꯅ ꯍꯦꯛ ꯁꯥꯒꯣꯟꯅꯅ ꯆꯠꯂꯕ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯊꯝꯕꯤꯕ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯂꯩꯔꯕ, ꯅꯨꯄꯤꯗꯨꯗ ꯐꯠꯇꯕ ꯂꯩꯕ ꯑꯣꯏꯅꯗꯤ ꯃꯗꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒꯤ ꯄꯣꯠꯁꯛꯇꯨ ꯊꯝꯕꯅ ꯀꯩꯝꯇ ꯐꯠꯇꯕ ꯍꯥꯏꯗꯣ ꯀꯩꯝꯇ ꯂꯩꯔꯣꯏꯕ. My turn 26. Hi brother, thank you. ꯑꯗꯨꯅ ꯙꯤꯔꯥꯖ ꯏꯔꯦꯡꯕꯝ, ꯑꯣꯀꯦ ꯇꯥꯃꯣ, ꯅꯨꯄꯥ ꯃꯟꯗꯦ ꯃꯤꯟꯅ, ꯅꯨꯄꯤ ꯋꯦꯅꯁꯗꯦ, ꯙꯅꯨ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯄꯛꯅꯗꯕ ꯑꯃ ꯑꯣꯏꯔꯦ. ꯅꯨꯃꯤꯠꯇꯨ ꯄꯛꯅꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯦ. ꯑꯗꯨꯅ ꯔꯥꯁꯤꯒꯤꯗꯨꯗꯤ ꯍꯌꯦꯡ ꯍꯥꯏꯖꯒꯦ, ꯑꯩ ꯍꯥꯟꯅꯁꯨ ꯊꯝꯖꯔꯤꯗꯨꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ? ꯅꯨꯄꯤꯗꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ. ꯁꯤꯅꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ. ꯃꯥꯁꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯐꯥꯎꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ, ꯌꯨꯝꯕꯤꯔꯦꯝꯕꯤꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤ. ꯁꯤ ꯇꯧꯒꯗꯕꯅꯦ, ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯗꯨꯁ ꯑꯦꯟ ꯗꯣꯟ ꯍꯥꯏꯕꯤꯒꯗꯕꯅꯦ. ꯇꯧꯔꯛꯑꯦ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯃꯃꯥꯗꯨꯅ ꯆꯦꯠꯅ ꯊꯝꯕꯤꯒꯗꯕꯅꯦ. ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯃꯥꯅ ꯊꯝꯕꯤꯒꯗꯕ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ. ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯣꯝꯊꯣꯛꯄꯤꯒꯅꯣ. ꯌꯨꯝꯕꯨꯔꯦꯝꯕꯤꯅ
ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯕꯤꯌꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯔꯤꯕ ꯃꯈꯩ ꯃꯈꯥ ꯇꯥꯕ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯈꯪꯍꯧꯒꯗꯧꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯁꯨꯝ ꯇꯧꯗ ꯁꯨꯝ ꯆꯠꯈꯤꯕ ꯀꯥꯟꯗ ꯈꯪꯉꯛꯇꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝꯅ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯁꯤꯈꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯒꯦ ꯈꯟꯖꯔꯝꯕꯅꯦ ꯍꯧꯖꯤꯛ ꯁꯨꯝ ꯌꯥꯎꯖꯔꯕꯅꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯑꯃꯗꯒ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯃꯗꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇꯪ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯇꯧꯍꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯨꯄꯥꯅ ꯑꯃꯨꯛꯇꯪ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯄꯩꯁꯥ ꯇꯥꯜꯂꯁꯅꯨ ꯑꯩꯈꯣꯏꯅ 50 ꯇꯥꯜꯂꯛꯄꯗ ꯃꯣꯏꯅ 200 ꯇꯥꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯣꯏ ꯉꯝꯒꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯗꯣ ꯅꯨꯄꯥ ꯑꯃꯗ ꯁꯤꯟꯅꯔꯝꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯉꯝꯒꯅꯤꯗꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯧꯅ ꯇꯧꯕ ꯉꯝꯃꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯋꯥꯍꯩꯗꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯁꯤꯜꯂꯛꯄ ꯍꯥꯏꯕ ꯃꯁꯤ ꯆꯠꯅꯕꯤꯅꯦꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯗ ꯅꯨꯄꯥꯅ ꯄꯩꯁꯥ ꯇꯥꯟꯁꯤꯜꯂꯣ ꯅꯨꯄꯤꯅ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯇꯦꯅꯦꯟꯁ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯂꯩ ꯑꯋꯥꯠꯄꯗꯣ ꯅꯨꯄꯤꯗꯨꯅ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯁꯤ ꯋꯥꯠꯂꯦ ꯁꯤ ꯇꯧꯁꯤ ꯇꯥꯟꯅꯗꯦ ꯑꯗꯨꯗꯤ ꯁꯤ ꯇꯧꯁꯤ ꯁꯦꯅꯦꯃꯥꯏꯅꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝꯅ ꯇꯥꯟꯅ ꯇꯤꯛꯅꯅ ꯂꯩꯕꯤꯔꯕ ꯈꯟꯅ ꯆꯩꯅꯕ ꯀꯩꯝꯇ ꯂꯩꯔꯣꯏ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯃꯨꯡꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯧꯕꯁꯤꯡꯁꯤꯒꯤ ꯍꯌꯦꯡ ꯇꯧꯒꯗꯧꯕ ꯉꯁꯤ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯇꯤꯒꯤ ꯈꯟꯅꯕ ꯍꯦꯛ ꯋꯥꯠꯂꯤꯕ ꯈꯟꯅꯕ ꯅꯠꯇꯕ ꯈꯠꯅꯕꯅ ꯍꯦꯜꯂꯛꯀꯅꯤ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤది ꯃꯇꯝꯗꯨꯗꯗꯤ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯣꯏꯔꯔꯣꯏꯕ ꯔꯨꯐꯤꯗꯥ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗे ꯆꯐꯨ ꯇꯥꯏ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯆꯐꯨ ꯑꯅꯤꯁꯤ ꯆꯐꯨ ꯑꯃ ꯀꯥꯏꯒꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯔꯥꯁꯤꯗ ꯄꯛꯅꯔꯒꯗꯤ ꯑꯃꯨꯛ ꯈꯔ ꯐꯕꯅꯤ ꯁꯤꯅꯤ ꯑꯗꯒꯤ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯁꯦ ꯃꯌꯥꯝ ꯇꯣꯄꯤꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯆꯦꯟꯖ ꯑꯃ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯉꯥꯛꯇꯪ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯞꯁꯦꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯍꯩꯇꯕꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯍꯥꯏꯕꯤꯌꯨ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯧꯅ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯑꯐꯕ ꯁꯃꯥꯖꯇꯣ ꯄꯣꯔꯛꯄꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯔꯛꯀꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯂꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯁꯅꯥꯇꯣꯝꯕ ꯍꯩꯈꯥꯝ ꯇꯥꯃꯣ ꯑꯩꯒꯤꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯐꯕ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯪꯕꯤꯔꯛꯑꯣ ꯔꯥꯁꯤꯒꯤꯁꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯃꯥꯏ ꯕꯦꯇ꯭ꯔꯤ ꯑꯣꯀꯦ ꯌꯥꯔꯤ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯝꯇꯪꯀꯣ ꯃꯤꯅꯤꯠ ꯑꯝꯇ ꯑꯩ ꯀꯩꯅꯣ ꯁꯣꯔꯤ ꯐꯣꯔ ꯗꯦꯠ ꯁꯣꯔꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯤꯔꯝꯃꯒꯅꯤ ꯁꯨꯝ ꯐꯝꯖꯤꯟꯕꯁꯦ ꯑꯩ ꯋꯥꯃꯟꯗꯅ ꯅꯥꯔꯕꯗꯨꯅ ꯀꯨꯏꯅ ꯁꯨꯝ ꯐꯝꯖꯤꯟ ꯋꯥ ꯈꯔ ꯀꯨꯏ ꯉꯥꯛꯇꯪ ꯍꯧꯒꯠꯄꯅꯦ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯛꯄ ꯌꯥꯏꯅꯀꯣ ꯐꯃꯨꯡꯗ ꯁꯨꯝ ꯐꯝꯃꯒ ꯇꯧꯖꯔꯕꯅꯦ ꯁꯤꯅ ꯈꯔ ꯏꯪꯕꯅꯤꯅ ꯁꯤꯅ ꯂꯨꯝꯕ ꯖꯒꯥ ꯊꯤꯖꯔꯛꯄ ꯁꯤꯅꯤ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯖꯕꯁꯦ
ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯀꯣ ꯎꯆꯤ ꯂꯣꯏ ꯆꯤꯛꯊꯠꯂꯝꯃꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯌꯥꯎꯔꯒꯗꯤ ꯁꯥꯎꯟꯁꯨ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯇꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯑꯍꯣꯡꯕꯅꯤꯀꯣ ꯑꯩꯅ ꯆꯦꯟꯖꯔꯤꯁꯦ ꯑꯇꯥꯡꯕ ꯂꯩꯔꯝꯕꯅꯤ ꯍꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯂꯩꯔꯛꯄꯒ ꯌꯧꯔꯛꯄꯒ ꯄꯣꯠꯁꯦ ꯎꯆꯤꯅ ꯍꯦꯛꯇ ꯄꯥꯏꯈꯤꯕ ꯍꯥꯏꯁꯤꯗꯤꯀꯣ ꯎꯆꯤꯁꯦ ꯇꯥꯔꯁꯨ ꯁꯥꯎꯒꯠꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯁꯥꯎꯔꯁꯨꯅ ꯁꯥꯎꯔꯁꯨꯅ ꯃꯣꯏꯁꯨ ꯁꯥꯎꯔꯁꯅꯨ ꯑꯩꯁꯨ ꯁꯥꯎꯔꯒꯦ ꯑꯗꯨꯅꯤ ꯁꯤ ꯂꯩꯔꯤꯕ ꯌꯣꯡ ꯑꯁꯤꯕꯨ ꯂꯩꯔꯛꯄꯒ ꯑꯣꯟꯂꯥꯏꯟ ꯆꯦꯟꯕ ꯄꯣꯠꯁꯤ ꯌꯧꯔꯛꯄꯒ ꯅꯣꯡꯉꯥꯟꯕꯒ ꯃꯇꯠ ꯃꯇꯠ ꯇꯠ ꯂꯩꯔꯝꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯗꯒ ꯊꯦꯠꯂꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯧꯖꯅꯤꯡꯕꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛ ꯊꯑꯣꯏꯅ ꯆꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯀꯥꯏꯗ ꯐꯪꯕ ꯈꯪꯗꯦ ꯃꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠꯇꯤ ꯊꯤꯔꯝꯕꯅꯤ ꯅꯍꯥꯟꯁꯦ ꯐꯪꯗꯕꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯗꯤ ꯐꯪꯕꯅꯤ ꯍꯥꯏꯕꯗꯨ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯁꯃꯥꯖ ꯑꯃꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗꯦ ꯁꯔꯖꯨ ꯃꯩꯇꯩ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯦꯅꯁꯗꯦ ꯑꯣꯀꯦ ꯑꯩ ꯄꯥꯖꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯁꯨꯅ ꯋꯦꯅꯁꯗꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯣꯀꯦ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯑꯍꯟꯁꯨ ꯋꯦꯅꯁꯗꯦ ꯑꯣꯏ ꯏꯆꯥꯁꯨ ꯑꯣꯏꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯨꯄꯤ ꯋꯦꯅꯁꯗꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯨꯟꯕꯁꯤ ꯀꯌꯥ ꯑꯐꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯔꯥꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯀꯣ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯑꯌꯥꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯀꯌꯥ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯆꯥꯡ ꯈꯔ ꯄꯛꯅꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯈꯔꯁꯨ ꯂꯩꯌꯦ ꯁꯨꯝ ꯑꯩꯅ ꯊꯥꯖꯔꯤꯁꯤꯗꯤ ꯁꯣꯔꯤ ꯑꯃꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯃꯌꯥꯝꯅ ꯀꯣꯊꯤ ꯌꯦꯡꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯨ ꯄ꯭ꯂꯤꯖ ꯁꯤꯝꯇꯪꯗꯤ ꯑꯩ ꯀꯣꯊꯤ ꯌꯦꯡꯕꯒꯤ ꯀꯩꯅꯣꯁꯦ ꯈꯔꯗꯤ ꯌꯥꯝ ꯀꯟꯅ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩ ꯄꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯁꯤꯃꯗꯤ ꯑꯩ ꯑꯣꯖꯥ ꯒꯨꯔꯨ ꯈꯤꯇꯪ ꯅꯥꯏꯔꯒ ꯊꯝꯖꯕꯅꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯂꯩꯔꯤ ꯐꯥꯎꯗꯨꯗꯤ ꯑꯩ ꯄꯥꯏꯖꯈꯤꯔꯣꯏꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯈꯤꯕ ꯑꯗꯨꯅ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯗ ꯊꯝꯖꯈꯤꯕ ꯋꯥꯗꯨꯃꯗꯤ ꯑꯩ ꯉꯥꯛꯅ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯀꯣꯊꯤ ꯌꯦꯡꯕ ꯈꯣꯠꯄꯤ ꯀꯩꯅꯣꯁꯤ ꯀꯣꯊꯤ ꯌꯦꯡꯕꯒꯕꯨ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯎꯔꯛꯀꯗꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯑꯩꯅ ꯑꯃꯃꯝꯗ ꯁꯤꯅꯦꯅ ꯂꯣꯏꯅ ꯍꯥꯏꯖꯔꯕ ꯉꯥꯛꯇꯅꯦ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯔꯛꯏꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯌꯨꯝꯕꯥꯂꯣꯟ ꯆꯦꯠꯄ ꯑꯆꯦꯠꯄ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯃꯄꯨꯗꯒꯤ ꯍꯧꯔꯒ ꯃꯕꯣꯛꯇꯒꯤ ꯍꯧꯔꯒ ꯃꯊꯪꯗ ꯃꯄꯥ ꯃꯊꯪꯗ ꯃꯃꯥ ꯃꯊꯪꯗ ꯃꯆꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕꯤꯕ ꯍꯥꯏꯅꯕ ꯅꯥꯏꯗꯅ ꯐꯠꯇꯕ ꯂꯝꯕꯤ ꯍꯥꯏꯁꯤ ꯀꯔꯤꯃꯠꯇ ꯊꯥꯡꯖꯤꯜꯂꯣꯏꯗꯕ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯃꯣꯔꯦꯜ ꯌꯥꯎꯕ ꯍꯥꯏꯅꯔꯤꯁꯤ ꯀꯩꯅꯣ ꯃꯣꯔꯦꯜ ꯍꯥꯏꯁꯦ ꯁꯄꯣꯁ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯁꯦ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯜꯍꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯐꯩꯗ ꯍꯥꯏꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯕ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯐꯠꯇꯕꯩꯗꯣ ꯀꯔꯤꯝ ꯈꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯆꯤꯡꯕꯅꯤ ꯁꯤꯅꯤ ꯊꯕꯛꯇꯨꯅ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯈꯔ ꯂꯧꯈꯠꯆꯒꯦ ꯀ꯭ꯌꯨꯕꯤꯇꯤꯁꯨ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯗꯒꯤ ꯖꯦꯝꯁꯟ ꯂꯥꯛꯈ꯭ꯔꯦ ꯑꯣꯀꯦ ꯁꯥꯔꯁꯨ ꯃꯩꯇꯩ ꯄꯤꯖꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ ꯍꯥꯏꯕꯅꯤ ꯅꯨꯄꯥꯅ ꯃꯟꯗꯦꯅꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯑꯣꯀꯦ ꯁꯤꯃ ꯄꯥꯖꯈ꯭ꯔꯦꯀꯣ ꯑꯩ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯍꯪ ꯀꯧꯕꯤꯈꯤꯅꯨꯀꯣ ꯏꯆꯟ ꯀ꯭ꯌꯣꯕꯤꯇꯤꯒ ꯍꯧꯖꯤꯛ ꯍꯪꯕꯤꯈꯤꯕ꯭ꯔꯥ ꯋꯥꯍꯪꯀꯣ ꯍꯥꯟꯅꯒꯤꯔ ꯍꯥꯟꯅ ꯄꯦꯟꯗꯤꯡꯒꯤ ꯋꯥꯍꯪꯂ ꯄꯦꯟꯗꯤꯡꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯈꯤꯕ꯭ꯔꯥ ꯑꯩꯅ ꯀꯥꯟꯈꯤꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯟ ꯀ꯭ꯌꯣꯕꯤꯇꯤ ꯑꯗꯣ ꯃꯟꯗꯦꯁꯤ ꯀꯔꯤꯅ ꯆꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥꯒꯤ ꯅꯠꯇ꯭ꯔꯣ ꯃꯟꯗꯦꯁꯦ ꯃꯟꯗꯦꯁꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯆꯥꯟꯅꯔꯅꯤ ꯑꯗꯒꯤ ꯊꯔꯁꯗꯦ ꯆꯥꯟꯅꯔꯅꯤ
ꯀꯣ ꯊꯔꯁꯗꯦ ꯑꯗꯒꯤ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯆꯥꯟꯅꯔꯅꯤ ꯁꯤꯃꯛꯁꯤ ꯆꯥꯅꯩ ꯖꯦꯝꯁꯟ ꯑꯍꯟꯊꯦꯝ ꯁꯨꯅꯤꯇꯥ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯁꯤꯕꯨ ꯆꯥꯟꯅꯕ꯭ꯔꯣ ꯃꯃꯥꯡꯒꯤ ꯋꯥꯍꯪꯗꯨꯒ ꯈꯔ ꯃꯥꯟꯅꯈ꯭ꯔꯦ ꯀꯌꯥ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯆꯐꯨꯗꯤ ꯍꯧꯅ ꯊꯤꯕꯤꯌꯣ ꯃꯟꯗꯦ ꯅꯨꯄꯥꯒꯤ ꯃꯟꯗꯦꯗ ꯆꯐꯨ ꯍꯥꯏꯖꯔꯦꯀꯣ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦꯅ ꯌꯦꯡꯕꯤꯔꯣꯕ ꯃꯟꯗꯦꯗ ꯍꯧꯖꯤꯛ ꯃꯟꯗꯦꯁꯤ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯇꯥꯔꯒꯗꯤ ꯈꯥꯕꯩ ꯈꯔ ꯁꯥꯅ ꯀꯥꯏ ꯏꯃꯨꯡꯗꯣ ꯁꯝꯇꯥꯏꯝꯁ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯂꯩꯕ ꯑꯃ ꯑꯣꯏꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯟꯅꯔꯛꯄ ꯀꯥꯟꯗ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯒꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯍꯥꯛꯇꯪ ꯋꯥꯕ ꯐꯅꯕ ꯂꯥꯏꯠ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ ꯀꯦ ꯖꯦꯝꯁꯟ ꯍꯣꯏ ꯑꯣꯀꯦ ꯏꯆꯟ ꯀ꯭ꯌꯣꯕꯤꯇꯤꯒꯤ ꯋꯥꯍꯪꯗꯣ ꯍꯥꯟꯅꯒꯤ ꯋꯥꯍꯪꯂ ꯍꯥꯏꯕꯗꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯟꯅꯒꯤ ꯋꯥꯍꯪꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯒ ꯏꯆꯟꯅꯁꯨ ꯑꯝꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯐꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩ ꯃꯇꯝ ꯄꯤꯖꯕꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 9 ꯃꯈꯥꯏꯐꯥꯎ ꯑꯃ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 3 ꯃꯈꯥꯏꯐꯥꯎ ꯑꯃ ꯃꯌꯥꯝꯅ ꯐꯣꯜꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯪꯕꯤꯅꯤꯡꯕ ꯃꯈꯩꯗꯣ ꯆꯠ ꯁꯨꯝ ꯍꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯎꯈꯨꯝꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯄꯥꯛꯊꯣꯛꯑꯒ ꯃꯊꯪ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯃꯄꯨꯡ ꯐꯥꯕ ꯍꯦꯟꯒꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯐꯣꯟꯗ ꯑꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯑꯗꯨ ꯋꯥꯠꯂꯤ ꯁꯤ ꯍꯪꯈ꯭ꯔꯕ ꯁꯤ ꯉꯥꯛꯇꯅꯤ ꯇꯧꯖꯔꯤꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯟꯅ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯃꯇꯝꯁꯨ ꯈꯔ ꯃꯥꯡꯉꯦ ꯑꯗꯒꯤ ꯉꯁꯤꯃꯛꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯪꯖꯗ꯭ꯔꯕꯅꯦ ꯕ꯭ꯂꯣꯛ ꯑꯃ ꯑꯩ ꯁꯦꯝꯖꯒꯦ ꯈꯟꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯑꯗꯒꯤ ꯃꯌꯥꯝ ꯑꯃꯇꯒ ꯍꯥꯏꯖꯒꯦ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯄꯔꯤꯡ ꯅꯥꯏꯅ ꯑꯗꯨꯃꯛꯇ ꯑꯩ ꯇꯧꯖꯈꯤꯅꯤ ꯌꯥꯝ ꯂꯩꯔꯤ ꯅꯨꯡꯇꯤꯒꯤ ꯇꯧꯖꯕꯁꯤꯗ ꯈꯔ ꯀꯥꯟꯕꯅ ꯐꯩꯌꯦꯅ ꯈꯟꯖꯔꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩꯒꯤ ꯄꯤꯀꯦꯒꯤ ꯇꯣꯞ 10 ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯝ ꯃꯈꯜ ꯈꯔ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯅꯕ ꯑꯗꯒꯤ ꯄꯤꯀꯦ ꯀꯣꯃꯦꯗꯤ ꯍꯥꯏꯅ ꯊꯝꯖꯕ ꯍꯧꯖꯔꯤꯕ ꯑꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯃꯤꯟꯅꯕ ꯋꯥꯔꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯅꯤꯡꯕ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯁꯨꯝ ꯀꯂꯦꯛꯁꯟ ꯇꯧꯖꯦꯔꯦ ꯍꯥꯏꯔꯒ ꯂꯥꯏꯀꯤꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯖꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯨꯑꯣꯏꯅ ꯗꯥꯏꯂꯣꯛ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯈꯤꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕ ꯃꯣꯏꯁꯨ ꯍꯌꯦꯡ ꯐꯤꯂꯝꯗ ꯀꯩꯗ ꯈꯣꯡꯗꯥꯕ ꯌꯥꯕꯒꯤ ꯃꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯈꯪꯍꯟꯖꯕ ꯄꯥꯝꯕꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯄꯥꯝꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯄꯤꯀꯦ ꯇꯣꯞ 10ꯒ ꯄꯤꯀꯦ ꯀꯣꯃꯦꯗꯤꯒꯗꯣ ꯊꯝꯖꯕꯅꯦ ꯃꯁꯤꯒꯨꯝꯕ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯁꯨꯝ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯌꯦꯡꯕꯤꯕ ꯈꯔ ꯋꯥꯠꯄꯒꯤ ꯀꯩꯅꯣꯃꯗꯤ ꯁꯨꯝ ꯏꯃꯦꯖ ꯑꯃꯗꯤ ꯇꯥꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯅ ꯍꯦꯛ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯅꯣꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ 10K ꯌꯧꯒꯗꯧꯔꯕꯅꯤ나 ꯑꯩꯅ ꯊꯥꯒꯠꯆꯔꯛꯄ ꯚꯤꯗꯤꯑꯣ ꯃꯈꯩꯗꯤ ꯌꯦꯡꯕꯃꯛ ꯌꯦꯡꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯤ ꯏꯟꯕꯣꯛꯁ ꯂꯥꯛꯑꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯐꯥꯛꯇꯣꯛꯄꯤꯔꯝꯃꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯄꯔꯤꯡ ꯅꯥꯏꯅ ꯑꯗꯨꯝ ꯁꯟꯗꯣꯛꯄꯤꯔꯛꯎ ꯌꯥꯝꯅ ꯀꯥꯟꯅꯩ ꯊꯦꯡꯀ꯭ꯌꯨ ꯒꯝꯚꯤꯔ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯝ ꯄꯥꯡꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯊꯕꯛꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯑꯃꯨꯛ ꯈꯔ ꯂꯦꯞꯄꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩꯅ ꯈꯔ ꯊꯨꯖꯤꯟꯅ ꯁꯦꯝꯕ ꯌꯥꯕ ꯑꯃꯅꯤ ꯁꯨꯝ ꯍꯥꯞꯆꯕꯅꯦ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯁꯨꯝ ꯁꯦꯝꯖꯕꯅꯦ ꯄꯨꯝꯅꯃꯛ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕꯗꯨꯃꯛ ꯑꯩ ꯁꯤꯌꯔ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯡꯗꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯌꯦꯡꯗꯕꯗꯤ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏꯅ ꯚ꯭ꯌꯨꯋꯔꯗ ꯍꯧꯖꯤꯛꯁꯦ ꯚ꯭ꯌꯨꯋꯔꯁꯤ ꯈꯤꯇꯪ ꯌꯥꯝꯕ ꯈꯣꯠꯄ ꯈꯔ ꯗꯔꯀꯥꯔ ꯁꯨꯝ ꯂꯩꯕ ꯑꯃꯨꯛꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯑꯃꯅ ꯚ꯭ꯌꯨꯋꯔ ꯌꯥꯝ ꯌꯥꯝꯈꯤꯕ ꯑꯃꯅ ꯌꯥꯝ ꯋꯥꯠꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯗꯁꯨ ꯁꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯈꯔ ꯐꯖꯗꯕ ꯈꯔ ꯁꯨꯝ ꯂꯩ ꯑꯗꯨꯅ ꯅꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯂꯥꯛꯄ ꯃꯈꯩꯗꯤ ꯈꯔ ꯁꯨꯝ ꯌꯦꯡꯗ꯭ꯔꯁꯨ ꯑꯝꯇꯪ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯚ꯭ꯌꯨꯋꯔꯗ ꯃꯁꯤꯡ ꯍꯦꯟꯒꯠꯇꯣꯏꯅꯤꯅ ꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯋꯥꯍꯪ ꯈꯔ ꯂꯥꯛꯑꯦ ꯄꯨꯌꯥꯝ ꯁꯤꯡꯅꯖꯤꯠ ꯍꯥꯏꯕꯅꯦ ꯏꯌꯥꯝꯕ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯁꯤꯕꯨ ꯆꯥꯟꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯃꯗꯨ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯑꯣꯂꯤꯚꯤꯌꯥ ꯅꯃꯩꯔꯥꯛꯄꯝ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯅꯕꯒꯤ ꯑꯃꯠꯇ ꯍꯥꯏꯕꯤꯌꯣ ꯑꯣꯂꯤꯚꯤꯌꯥ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯅꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁ ꯀꯦꯂꯦꯟꯗꯔ ꯆꯥꯔꯠ ꯑꯃꯁꯨ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯣꯛꯅꯕ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯌꯥꯎꯔꯕꯅꯦ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯁꯤꯡꯁꯤ ꯑꯃꯨꯛꯇꯪ
ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯈꯔ ꯌꯦꯡꯕꯤꯌꯣ, ꯈꯔ ꯈꯪꯃꯤꯟꯅꯁꯦ, ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯗꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯑꯩꯈꯣꯏ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯥꯒꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯂꯩꯕꯅꯤꯅ ꯑꯐꯕ ꯁꯃꯥꯖ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯄꯣꯁ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ, ꯑꯁꯤꯒꯨꯝꯕ ꯗꯦꯕ ꯀꯔꯃ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯍꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ, ꯑꯍꯟꯁꯤꯡꯁꯨ ꯅꯨꯡꯉꯥꯏ, ꯊꯧ ꯁꯥꯟꯅꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ. ꯊꯧ ꯁꯥꯟꯅꯗꯕ ꯉꯥꯛꯇ ꯑꯣꯏ ꯑꯌꯥꯝꯕꯅ. ꯑꯗꯨ ꯊꯧ ꯁꯥꯟꯅꯗꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯊꯧ ꯁꯥꯗ꯭ꯔꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯗ ꯊꯧꯗꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ 5 ꯂꯩꯕꯅꯦ. ꯊꯧꯗꯣꯛ 5ꯁꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯗ꯭ꯔꯤꯕ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯣꯏꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯠꯂꯤꯁ ꯈꯔꯗꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ. ꯈꯪꯃꯤꯟꯅꯁꯦ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ. ꯑꯗꯨꯒ ꯃꯤꯄꯤꯂꯤꯀꯥ ꯁꯂꯥꯝ, ꯅꯨꯄꯥꯅ ꯁꯟꯗꯦ, ꯅꯨꯄꯤꯅ ꯊꯔꯁꯗꯦ, ꯑꯗꯨꯁꯨ ꯆꯥꯟꯅꯕ ꯋꯥꯠꯂꯦ. ꯋꯥꯏꯅꯁꯗꯦ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯐꯒꯗꯕꯅꯦ. ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ, ꯃꯟꯗꯦꯒꯤ ꯆꯥꯟꯅꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯑꯣꯏꯒꯗꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦ. ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ, ꯑꯣꯀꯦ, ꯃꯟꯗꯦꯒꯤ ꯆꯥꯟꯅꯕꯁꯦ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯇ꯭ꯌꯨꯁꯗꯦ ꯆꯥꯟꯅꯔꯅꯤ. ꯗꯦꯟ ꯑꯗꯨꯒ ꯇ꯭ꯌꯨꯁꯗꯦ ꯑꯗꯒꯤ ꯊꯔꯁꯗꯦ ꯆꯥꯟꯅꯔꯅꯤ ꯀꯣ, ꯊꯔꯁꯗꯦ ꯑꯗꯒꯤ ꯁꯦꯇꯔꯗꯦ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ, ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? ꯑꯣꯀꯦ, ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ. ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ, ꯅꯨꯄꯥꯒꯤꯅ ꯇ꯭ꯌꯨꯁꯗꯦ ꯆꯥꯟꯅꯕ꯭ꯔꯥ? ꯊꯔꯁꯗꯦ, ꯐ꯭ꯔꯥꯏꯗꯦ, ꯁꯦꯇꯔꯗꯦ, ꯁꯟꯗꯦ, ꯃꯟꯗꯦ, ꯇ꯭ꯌꯨꯁꯗꯦ. ꯑꯣꯀꯦ, ꯑꯗꯨꯃꯗꯤ ꯆꯥꯅꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯒꯝꯚꯤꯔ, ꯇꯦꯁ ꯒꯝꯚꯤꯔ, ꯈꯨꯃꯟꯊꯦꯝ ꯕꯤꯀ꯭ꯔꯝꯖꯤꯠ, ꯅꯨꯄꯥꯅ ꯁꯟꯗꯦ, ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ, ꯌꯥꯝꯅ ꯐꯩ, ꯄꯛꯅꯩ. ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ. ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ. ꯋꯥꯍꯪ ꯑꯃꯨꯛꯇꯪꯒ ꯍꯪꯕꯤꯔꯛꯑꯣ. ꯃꯊꯛꯇ ꯂꯩꯈ꯭ꯔꯦ ꯀꯣꯏꯁꯟꯗꯣ. ꯑꯗꯨꯅ ꯑꯃ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯋꯥꯔꯧꯕꯤꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯉꯨꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯥꯜꯂꯦ. ꯑꯗꯨꯅꯦ ꯏꯆꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯆꯤꯡꯊꯖꯗꯣꯏꯅꯦ, ꯊꯤꯅ ꯂꯩꯗꯣꯏꯅꯦ. ꯑꯗꯨꯅ ꯏꯆꯟ ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯋꯥꯔꯧꯕꯤꯅꯣ. ꯑꯣꯀꯦ, ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ, ꯊꯦꯡꯛ ꯌꯨ, ꯌꯥꯝꯅ ꯊꯦꯡꯛ ꯌꯨ, ꯋꯦꯜꯀꯝ. ꯑꯣꯀꯦ, ꯑꯗꯨꯒ ꯀꯤꯌꯣꯕꯇꯤꯁꯦ ꯑꯝꯇ ꯆꯤꯡꯊꯒꯦꯀꯣ, ꯋꯥꯔꯧꯕ ꯌꯥꯗꯦ. ꯑꯩ ꯇꯣꯄꯤꯛ ꯃꯈꯥ ꯁꯝꯊꯖꯈꯤꯒꯦꯀꯣ. ꯋꯥꯍꯪ ꯃꯔꯣꯟ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯣꯀꯦ, ꯀꯥꯏ ꯌꯥꯎꯈ꯭ꯔꯦ? ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ. ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯛꯑꯣ. ꯑꯣꯀꯦ, ꯀꯥꯏ ꯌꯧꯈ꯭ꯔꯦ? ꯊꯦꯡꯛ ꯌꯨ, ꯌꯥꯝꯅ ꯂꯩꯔꯦ. ꯈꯨꯃꯟꯊꯦꯝ ꯕꯤꯀ꯭ꯔꯝꯖꯤꯠ, ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯑꯣꯀꯦ. ꯔꯐꯤꯗꯥ, ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯣꯀꯦ, ꯑꯩ ꯑꯦꯚ꯭ꯔꯤ ꯂꯥꯏꯐ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯦ, ꯉꯁꯤꯁꯨ ꯍꯥꯏꯖꯒꯦ. ꯏꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯌꯥꯝ. ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯖꯒꯦ: 700-59-833-96. Once again, 700-59-833-96. ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯦ, ꯋꯥꯆꯞ ꯍꯥꯡꯕꯅꯦ, ꯑꯁꯤꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯄꯤꯖꯕ ꯄꯨꯡꯐꯝ ꯃꯇꯝꯗꯨꯗ ꯑꯣꯏꯔꯒꯅ ꯀꯣꯜ ꯁꯨꯝ ꯇꯧꯕꯤꯔꯛꯑꯣ. ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯒꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ. ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯒꯅ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯏ. ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯊꯝꯖꯔꯤꯗꯤ. ꯇꯝꯕ ꯉꯝꯗꯦ, ꯈꯨꯗꯛꯇ ꯍꯜꯂꯛꯈꯤꯕ ꯌꯥꯏ, ꯊꯦꯡꯅ ꯍꯜꯂꯛꯈꯤꯕ ꯌꯥꯏ. ꯂꯥꯏꯕꯛꯀꯤ ꯋꯥꯗ ꯂꯩꯔꯦ. ꯑꯩꯅ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯒꯤ ꯃꯈꯥ ꯄꯣꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ. ꯊꯦꯡꯛ ꯌꯨ, ꯑꯣꯀꯦ. ꯇꯦꯁ ꯒꯝꯚꯤꯔ, ꯊꯦꯡꯛ ꯌꯨ, ꯋꯦꯜꯀꯝ. ꯑꯣꯀꯦ, ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ, ꯅꯨꯄꯥꯅ ꯃꯟꯗꯦ. ꯀꯔꯤꯅ ꯆꯥꯟꯅꯒꯗꯒꯦ? ꯃꯟꯗꯦꯁꯦ ꯇ꯭ꯌꯨꯁꯗꯦ ꯆꯥꯟꯅꯔꯅꯤ, ꯊꯔꯁꯗꯦ ꯆꯥꯟꯅꯔꯅꯤ, ꯁꯦꯇꯔꯗꯦ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯉꯁꯤꯗꯤ ꯃꯟꯗꯦ ꯌꯥꯝ ꯂꯥꯛꯑꯦꯗ, ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯌꯥꯝ ꯂꯥꯛꯑꯦꯗ. ꯑꯗꯒꯤ ꯁꯔꯖꯨ ꯃꯩꯇꯩ: ꯑꯣꯖꯥ, ꯑꯩꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯊꯥ ꯂꯦꯞꯄ ꯊꯥ 5 ꯁꯨꯔꯦ. ꯀꯩꯅꯣꯁꯦ ꯃꯤ ꯈꯔꯅ ꯍꯥꯏ ꯅꯨꯄꯥꯅꯤ, ꯈꯔꯅ ꯅꯨꯄꯤꯅꯤ, ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ? ꯌꯥꯔꯒꯗꯤ ꯍꯥꯏꯕꯤꯌꯨꯕ. ꯑꯣꯀꯦ, ꯑꯩ ꯍꯥꯏꯖꯒꯦ.
ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯄꯨꯛꯇꯣ ꯌꯦꯠꯂꯣꯝ ꯊꯥꯡꯕꯗ ꯈꯔ ꯅꯥꯕꯒꯤ ꯈꯔ ꯂꯨꯝꯊꯕꯒꯤ ꯏꯃꯦꯖ ꯑꯃ ꯇꯥꯔꯕ ꯅꯨꯄꯥ ꯑꯣꯏꯒꯜꯂꯤ ꯑꯗꯨꯕꯨ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯔꯣꯗꯇ ꯂꯩꯕ ꯃꯁꯤ ꯍꯥꯏꯕꯗꯗꯤ ꯐꯖꯗ꯭ꯔꯦ ꯐꯖꯗꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯗꯨꯃꯛ ꯑꯩ ꯈꯤꯇꯪ ꯇꯞꯂꯞꯅ ꯍꯥꯏꯍꯧꯒꯦ ꯔꯤꯝꯁ ꯔꯣꯗꯇ ꯂꯩꯕ ꯑꯩꯈꯣꯏ ꯁꯥꯄꯝ ꯑꯦꯛꯁ ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯜꯇ꯭ꯔꯥ ꯁꯥꯎꯟ ꯂꯧꯕꯤꯌꯣ ꯊꯥ 5 ꯌꯧꯔꯒꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯁꯦꯡꯅ ꯁꯨꯝ ꯍꯥꯏꯕꯤꯕꯅꯦ ꯁꯤ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗꯕ ꯄꯣꯠ ꯑꯣꯏꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯍꯦꯟꯅ ꯏꯟ ꯗꯤꯇꯦꯜꯗꯨꯗꯤ ꯋꯥꯆꯞꯇ ꯈꯟꯅꯔꯁꯤꯀꯣ ꯑꯗꯨꯅ ꯏꯆꯟ ꯀ꯭ꯌꯣꯄꯤꯇꯤꯒꯤ ꯑꯩ ꯋꯥꯍꯪ ꯉꯥꯏꯖꯔꯤꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯟꯅ ꯇꯧꯕ ꯂꯧꯈꯠꯄꯤꯔꯛꯇꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯖꯕꯅꯦ ꯑꯣꯀꯦ ꯑꯗꯒꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯡꯕ ꯃꯤ ꯃꯁꯤꯡꯁꯤ ꯈꯤꯇꯪ ꯋꯥꯠꯄꯒꯨꯝ ꯇꯧꯋꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯄꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯊꯝꯖꯒꯦ ꯊꯧꯅꯥꯎꯖꯝ ꯔꯟꯖꯟ ꯀꯨꯃꯥꯔ ꯍꯥꯏ ꯂꯥꯛꯄꯤꯔꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯊꯧꯅꯥꯎꯖꯝ ꯔꯟꯖꯟ ꯀꯨꯃꯥꯔ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯈꯔ ꯈꯔ ꯁꯨꯝ ꯈꯪꯃꯤꯟꯅꯁꯤ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯝꯃꯃꯛ ꯅꯠꯇ꯭ꯔꯒꯁꯨ 100% ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯃꯤꯟꯅꯁꯦ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃꯒꯤꯗꯃꯛ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯗꯨ ꯈꯛ ꯅꯠꯇꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯔꯤꯕꯗꯨ ꯈꯛ ꯅꯠꯇꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯗꯥꯏꯇ ꯌꯥꯝ ꯂꯩ ꯃꯈꯣꯏꯁꯤꯒꯤ ꯗꯥꯏꯇ ꯌꯥꯝꯅ ꯆꯥꯎꯔꯤꯕ ꯐꯖꯅ ꯇꯧꯔꯤꯕ ꯃꯈꯩ ꯗꯥꯏꯇ ꯐꯖꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯈꯩ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯀꯦ ꯃꯦꯁꯦꯖ ꯔꯣꯝꯗ ꯋꯥꯆꯞ ꯔꯣꯝꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯈꯤꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯋꯥꯆꯞ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯃꯦꯁꯦꯖꯀ ꯍꯥꯡꯗꯣꯛ ꯂꯩꯕꯗꯨꯃ ꯃꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯋꯥꯔꯧꯕꯤꯔꯅꯨ ꯑꯗꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯌꯨꯋꯔꯁꯦ ꯈꯤꯇꯪ ꯍꯟꯊꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯊꯝꯖꯔꯤꯗꯨꯅ ꯁꯨꯝ ꯑꯣꯏꯁꯤꯔꯥ ꯑꯩꯗꯤ ꯂꯥꯏꯠꯁꯤꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯔ ꯁꯨꯝ ꯇꯧꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯈꯟꯖꯅ ꯊꯝꯖꯕꯅꯦ ꯃꯌꯥꯝꯅ ꯌꯦꯡꯕꯒꯤ ꯆꯥꯡꯁꯤ ꯈꯤꯇꯪ ꯋꯥꯠꯄꯤꯕꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯑꯣꯏꯁꯅꯨ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯈꯔꯁꯤꯅ ꯁꯨꯝ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯒ ꯊꯣꯛꯄꯤꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯇꯥꯃꯣ ꯂꯥꯏꯠ ꯍꯥꯟꯅ ꯅꯝꯖꯔꯦ ꯀꯃꯦꯟ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯂꯤ ꯊꯦꯡꯛ ꯌꯨ ꯑꯂꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯔꯛꯄꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯂꯤ ꯙꯅꯆꯟꯗ꯭ꯔ ꯁꯤꯡ ꯇꯥꯃꯣ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯊꯔꯝꯕꯗꯒꯤ ꯉꯥꯡꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯁꯨ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯅ ꯌꯦꯡꯍꯟꯕꯒꯤ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯄꯤꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯈꯔ ꯄꯥꯝꯖꯩꯌꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯈꯔ ꯂꯩꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤ ꯃꯤꯠꯁꯦ ꯅꯪ ꯅꯥꯔꯕꯗꯤ ꯃꯤꯠꯁꯦ ꯈꯔ ꯀꯨꯠꯁꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯣꯄꯤꯛꯁ ꯕ꯭ꯂꯣꯛ ꯁꯦꯝꯍꯟꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯞꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯒꯝꯕꯤꯔ ꯑꯣꯀꯦ ꯖꯦꯝꯁꯟ ꯂꯩꯁꯥꯡꯊꯦꯝ ꯔꯥꯁꯤꯅꯇꯨꯜꯂꯥ ꯑꯗꯒꯤ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯃꯦꯁꯦꯖꯁꯤ ꯄꯥꯐꯝ ꯈꯪꯗ꯭ꯔꯦ ꯔꯥꯁꯤꯅꯇꯨꯜꯂꯥ ꯇꯨꯡꯒꯤ ꯍꯥꯏꯔ ꯖꯦꯝꯁꯟꯗ ꯀꯔꯤꯅ ꯀꯔꯥꯏꯅꯣ ꯃꯁꯤꯗ ꯀꯔꯤꯅ ꯆꯥꯟꯅꯒꯗꯒꯦ ꯊꯕꯛꯇ ꯅꯨꯄꯤꯅ ꯃꯥꯏꯀꯩꯅ ꯀꯔꯝꯕꯅ ꯆꯥꯟꯅꯒꯗꯒꯦ ꯑꯣꯀꯦ ꯖꯦꯝꯁꯟ ꯃꯥꯏꯀꯩꯒꯤꯗꯨꯁꯨ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯌꯥꯎꯈ꯭ꯔꯕꯅꯦꯀꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯁꯨꯝ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯃꯈꯩꯗꯣ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯈꯨꯝ ꯂꯩꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯨ ꯋꯥꯔꯧꯕꯤꯅꯣ ꯑꯗꯩ ꯍꯦꯟꯅ ꯚꯥꯞ ꯇꯥꯗ꯭ꯔꯒꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯈꯟꯅꯕꯗꯣ ꯄꯥꯝꯖꯩ ꯑꯗꯨꯒ ꯇꯨꯂꯥꯒ ꯆꯥꯟꯅꯕꯁꯦ ꯇꯨꯂꯥ ꯃꯁꯥꯃꯛ ꯑꯅꯤ ꯔꯥꯁꯤ ꯃꯥꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯔꯤꯗꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔ ꯂꯩꯕꯗꯨꯗꯤ ꯑꯗꯨꯁꯨ ꯑꯩ ꯑꯉꯥꯟꯕꯗ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ
ꯑꯗꯨꯒ ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ ꯏꯌꯥꯝꯕꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏꯖꯩ ꯊꯦꯡꯛ ꯌꯨ ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ ꯊꯧꯅꯥꯖꯝ ꯔꯟꯖꯟ ꯀꯨꯃꯥꯔ ꯇꯥꯃꯣ ꯊꯔꯁꯗꯦꯒ ꯆꯥꯟꯅꯕ ꯑꯗꯨꯅ ꯊꯔꯁꯗꯦꯒ ꯆꯥꯟꯅꯕꯗꯤ ꯍꯦꯛ ꯊꯪꯅ ꯂꯩꯔꯤꯕ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯔꯅꯤ ꯗꯦꯟ ꯑꯗꯨꯒ ꯁꯟꯗꯦ ꯆꯥꯟꯅꯔꯅꯤ ꯑꯗꯒꯤ ꯇ꯭ꯋꯤꯁꯗꯦ ꯆꯥꯟꯅꯔꯅꯤ ꯁꯤ ꯆꯥꯟꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯋꯥ ꯉꯥꯡꯕꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯩ ꯅꯍꯥꯟ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯃꯤ ꯍꯥꯏꯕꯁꯤ ꯃꯤ ꯃꯈꯜ ꯌꯥꯝꯃꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯄꯣꯁ ꯑꯩꯈꯣꯏ ꯃꯤ ꯃꯈꯜ ꯌꯥꯝꯕꯅꯤꯅ ꯑꯩꯅ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯂꯨ ꯕꯣꯔꯥꯗꯨꯗ ꯇꯤꯟ ꯆꯪꯕ ꯑꯃꯅꯤ ꯌꯥꯎꯕ ꯑꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯃꯛ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯅꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯤꯁ ꯕꯤ ꯑꯦ ꯄꯣꯖꯤꯇꯤꯞ ꯑꯩꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯃꯆꯥꯝ ꯈꯨꯗꯤꯡꯃꯛꯇ ꯅꯦꯒꯦꯇꯤꯞ 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 ꯉꯥꯛꯇ ꯆꯠꯈ꯭ꯔꯕ ꯀꯔꯝ ꯍꯥꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯌꯥꯒꯅꯤ ꯅꯦꯒꯦꯇꯤꯞꯇꯕꯨ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯃꯤꯁꯨ ꯑꯝꯇ ꯅꯨꯡꯁꯤꯅꯔꯣꯏ ꯊꯕꯛ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯨ ꯑꯝꯇ ꯇꯧꯃꯤꯟꯅꯔꯣꯏ ꯑꯗꯒꯤ ꯍꯤꯡꯕꯁꯨ ꯋꯥꯅꯤ ꯃꯔꯨꯞꯁꯨ ꯂꯩꯅꯔꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏꯁꯤ ꯄꯣꯖꯤꯇꯤꯞꯇ ꯂꯣꯏꯅ ꯆꯠꯁꯦ ꯑꯐꯕ ꯋꯥꯈꯜꯇ ꯈꯟꯁꯦ ꯐꯠꯇꯕ ꯋꯥꯈꯟꯗꯤ ꯂꯥꯞꯅ ꯂꯥꯞꯅ ꯈꯔ ꯈꯔ ꯊꯝꯁꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯁꯤꯁꯨ ꯃꯩꯇꯩꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ ꯑꯣꯖꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯣꯀꯦ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯩꯖꯔꯤꯁꯤ ꯀꯔꯤꯝ ꯋꯥꯕꯤꯒꯅꯣ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦ ꯑꯩꯁꯨ ꯉꯁꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯔꯝꯕꯁꯤꯅ ꯃꯇꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯤꯡꯊꯥꯕꯤꯗ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯔꯤꯗꯤ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯒꯦ ꯎꯅꯁꯦ ꯇꯥꯟꯅꯁꯦ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 700-59-833-96 once again 700-59-833-96 ꯌꯥꯕꯤꯔꯝꯃꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯦꯁꯦꯖ ꯃꯈꯥ ꯂꯧꯊꯖꯔꯒꯦ ꯊꯧꯅꯥꯖꯝ ꯔꯅꯤꯄꯨꯔ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯐꯠꯇꯕ꯭ꯔꯥ ꯐꯠꯇꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯆꯐꯨ ꯉꯥꯛꯇ ꯇꯥꯕꯁꯤ ꯆꯐꯨ ꯑꯃ ꯀꯥꯏꯒꯜꯂꯤ ꯍꯥꯏꯖꯕꯅꯦ ꯑꯗꯨꯅ ꯑꯩ ꯁꯥꯎꯕ ꯃꯥꯟꯗ꯭ꯔꯥ ꯁꯥꯎꯗꯦꯀꯣ ꯉꯥꯛꯇꯪꯒꯤ ꯋꯥꯔꯛꯄꯒꯤ ꯈꯔ ꯅꯤꯡꯈꯥꯏꯖꯕ ꯁꯨꯝ ꯇꯧꯕꯅꯦ ꯁꯤꯃꯥꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩ ꯁꯨꯝ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯁꯨꯝ ꯐꯝꯖꯤꯟꯕꯅꯤꯅ ꯈꯔ ꯅꯤꯛ ꯈꯣꯠꯄ ꯇꯧꯗ꯭ꯔꯒꯗꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯗꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯑꯁꯨ ꯁꯤꯅꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯅꯖꯗꯦ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯉꯥꯡꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯇꯥꯛꯄꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯕ ꯀꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯐꯝꯃꯒ ꯈꯔ ꯂꯦꯡ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯂꯧꯈꯠꯆꯒꯦ ꯑꯍꯟꯊꯦꯝ ꯁꯨꯅꯤꯇꯥ ꯃꯟꯗꯦꯒ ꯋꯦꯅꯁꯗꯦꯒ ꯆꯥꯟꯅꯗꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯃꯣ ꯑꯣꯀꯦ ꯁꯨꯅꯤꯇꯥ ꯔꯥꯁꯤꯗꯣ ꯍꯌꯦꯡ ꯑꯉꯥꯟꯗꯨꯗ ꯔꯥꯁꯤ ꯑꯃꯇꯪ ꯌꯦꯡꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯤꯖꯈꯤꯕ ꯅꯝꯕꯔꯗꯨꯗ ꯔꯥꯁꯤꯗꯨ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯣ ꯏꯟ ꯗꯤꯇꯦꯜ ꯌꯦꯡꯕ ꯌꯥꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯃꯛ ꯌꯦꯡꯁꯤ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯄꯛꯅꯕ ꯈꯔ ꯂꯩꯔꯝꯃꯗꯤ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯂꯩꯔꯝꯃꯁꯨ ꯊꯣꯏꯅ ꯂꯩꯇꯕ ꯌꯥꯕ ꯈꯔ ꯁꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ ꯑꯣꯖꯥ ꯇꯨꯜꯂꯁꯦ ꯅꯤꯡꯕ ꯊꯨꯡꯒꯟꯗꯦ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯣ ꯇꯨꯜꯂ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯇꯣꯞꯄꯁꯨ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯌꯥꯝ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯊꯨꯡꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯑꯗꯕꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯔꯝꯕ ꯊꯥꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯗꯕꯅꯤ ꯑꯩ ꯈꯔ ꯈꯔ ꯁꯦꯝ ꯍꯧꯖꯔꯕꯅꯤ ꯉꯥꯡꯒꯗꯕ ꯁꯛꯀꯗꯕꯁꯤꯡꯁꯤꯁꯨ ꯈꯔ ꯁꯨꯝ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯌꯦꯡꯊꯣꯛꯄ ꯑꯗꯒꯤ ꯅꯩꯅꯖꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯅ ꯁꯣꯏꯅ ꯑꯉꯥꯡ ꯇꯥꯛꯄꯒꯨꯝꯕꯅꯤ ꯂꯥꯟꯅ ꯇꯥꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯩ ꯃꯌꯥꯝꯗ ꯈꯪꯍꯟꯕꯁꯤ ꯂꯥꯟꯅ ꯁꯦꯟꯁ ꯄꯨꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯀꯨꯞꯅ ꯅꯩꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯈꯔꯁꯨ ꯅꯩꯅꯖꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯊꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯥꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯥꯒꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯀꯔꯝꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯑꯗꯕꯅꯤ ꯃꯤꯃꯤ ꯀꯣ ꯇꯥꯃꯣ ꯅꯨꯄꯥꯅ ꯏꯔꯥꯏ ꯅꯨꯄꯤꯅ ꯁꯒꯣꯜꯁꯦꯟ ꯅꯨꯄꯥꯅ ꯇꯨꯜꯂꯥ ꯁꯣꯔꯤ ꯅꯨꯄꯥꯅ ꯃꯤ ꯇꯥꯏꯟ ꯑꯗꯨꯒ ꯂꯥꯏ ꯇꯥꯏꯟ ꯅꯨꯄꯤ ꯂꯥꯏ ꯇꯥꯏꯟ ꯑꯁꯤꯗꯤ ꯁꯤꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯈꯛ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯃꯤꯃꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯣ ꯃꯗꯨ ꯄꯛꯅꯗꯦ ꯑꯗꯨꯒ ꯃꯤꯒ ꯂꯥꯏꯒ ꯇꯥꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯅ ꯂꯥꯏꯒ ꯃꯤꯒꯁꯤꯗꯤ ꯈꯔ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯅ ꯉꯝꯅꯕ ꯁꯨꯝ ꯈꯔ ꯍꯣꯠꯅꯔꯛꯄꯤꯗꯣ ꯈꯔ ꯁꯨꯝꯅꯤ ꯑꯗꯨ ꯔꯥꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯑꯃꯨꯛꯀ ꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯥꯁ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯥꯏ ꯔꯥꯁ ꯂꯥꯏ ꯏꯕꯥꯏ ꯑꯩ ꯁꯟꯗꯦꯗ ꯄꯣꯛꯑꯦ ꯔꯥꯁꯤꯅ ꯆꯤꯡꯉꯅꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯔꯥꯁ ꯀꯩꯅꯣꯗ ꯔꯥꯁꯤꯒꯤꯗꯣ ꯔꯥꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯅ ꯔꯥꯁ ꯀꯩꯅꯣꯗ ꯑꯩ ꯀꯩꯅꯣ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯦꯁꯦꯖꯇ ꯅꯉꯣꯟꯗ ꯀꯨꯞꯅ ꯅꯪꯒꯤ ꯐꯖꯅ ꯌꯦꯡꯕꯤꯒꯦ ꯀꯣ ꯅꯪꯒꯤ ꯑꯐꯕ ꯐꯠꯇꯕ ꯀꯔꯤ ꯂꯩ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯌꯦꯡꯕꯤꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯠꯇꯕ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯀꯣ ꯑꯩꯒꯤ ꯏꯆꯦꯟꯅꯤꯄꯥꯅꯦ ꯂꯥꯏꯔꯤꯛ ꯅꯕꯣꯗꯌꯥꯗ ꯂꯩꯔꯤꯕ ꯏꯆꯦꯟꯅꯤꯄꯥꯅꯦ ꯑꯩꯒꯤ ꯃꯥꯝꯃꯒꯤ ꯀꯩꯅꯣꯅꯦ ꯌꯥꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯃꯥ ꯇꯧꯄꯤꯔꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯥꯒꯤꯗꯤ ꯍꯌꯦꯡ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯏꯔꯣ ꯅꯪꯒꯤ ꯈꯪꯅꯤꯡꯕꯁꯤꯡꯗꯣꯀꯣ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯅꯤꯡꯕꯗꯤ ꯈꯔ ꯊꯨꯡꯒꯟꯗꯦꯕ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯣꯕꯀꯣ ꯍꯧꯖꯤꯛꯀꯤ ꯔꯥꯖꯀꯤꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯧꯈꯠꯆꯒꯦꯀꯣ ꯑꯣꯂꯤꯕꯤꯌꯥ ꯅꯃꯩꯔꯥꯄꯝ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯇꯨꯂꯥ ꯔꯥꯁꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯣ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯔꯥꯁꯤꯗ ꯀ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯣ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯗꯕꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯅ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯀꯔꯤꯅꯣ ꯀꯔꯤ ꯊꯥꯗ ꯄꯣꯛꯄꯅꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯅꯍꯥꯟꯗꯒꯤ ꯈꯪꯕꯤꯅꯤꯡꯉꯤꯕ ꯀꯌꯥꯗꯣ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯍꯦꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦꯕ ꯍꯟꯗꯛ ꯀꯔꯤ ꯊꯥꯗ ꯁꯄꯣꯁ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯄꯣꯛꯄꯁꯤꯡꯁꯦ ꯑꯩꯈꯣই ꯅꯨꯃꯤꯠ 9ꯅꯤꯗ ꯄꯣꯛꯄ ꯂꯩ ꯑꯁꯤꯒꯤ ꯄꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯃꯥꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯃꯗꯥꯎꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯃꯥꯁꯤ ꯀꯔꯝꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯁꯤꯡ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ ꯁꯦ ꯃꯁꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯒꯗꯕꯅꯦ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯁꯤꯗ ꯃꯇꯝ ꯉꯥꯏꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯇꯝꯗꯨꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯅꯤ ꯑꯗꯨ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯇꯤ.ꯑꯦꯁ. ꯒꯝꯚꯤꯔ ꯆꯨꯝꯃꯤ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯑꯩꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯑꯣꯏꯖꯩ ꯊꯦꯡꯛ ꯌꯨ ꯒꯝꯚꯤꯔ ꯑꯗꯒꯤ ꯁꯔꯖꯨ ꯃꯩꯇꯩ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯣꯖꯥꯒ ꯋꯥꯆꯞ ꯅꯠꯇ꯭ꯔꯒ ꯀꯣꯜꯗ ꯅꯤꯡꯉꯦ ꯑꯣꯖꯥ ꯑꯣꯀꯦ ꯌꯥꯏ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗꯣ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 8:30 ꯑꯗꯨꯒ 8:30ꯗꯩꯅ 9:30 ꯐꯥꯎꯕ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯩꯅ 3:30 ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒꯤ ꯑꯈꯪ-ꯈꯪꯗ ꯑꯃꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯣ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯄꯨꯡ 1 ꯌꯧꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯋꯥꯍꯪ ꯂꯩꯕꯤꯔꯤꯒꯦ ꯑꯩ ꯑꯗꯨꯃꯛ ꯈꯨꯝꯖꯈꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯔꯦꯁꯃꯥ ꯁꯣꯏꯕꯝ ꯏꯕꯨꯡ ꯑꯩꯅ ꯋꯥꯆꯞ ꯃꯦꯁꯦꯖ ꯊꯥꯏ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ ꯔꯦꯁꯃꯥ ꯍꯧꯖꯤꯛꯀꯤ ꯊꯥꯕꯤꯔꯛꯈꯤꯕ꯭ꯔꯣ ꯍꯥꯟꯅ ꯊꯥꯕꯤꯔꯛꯈꯤꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯃꯦꯁꯦꯖ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯩ ꯍꯥꯟꯅꯁꯨ ꯃꯌꯥꯝꯗ ꯖꯁ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯗꯨꯅꯤ ꯃꯦꯁꯦꯖ ꯁꯣ ꯃꯦꯅꯤ ꯃꯦꯁꯦꯖ ꯍꯧꯖꯤꯛ ꯑꯩ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯃꯦꯁꯦꯖꯇ ꯑꯃ ꯍꯦꯛ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯦꯛ ꯄꯤꯕꯒ ꯋꯥꯍꯪ ꯑꯃꯒ ꯂꯥꯛꯁꯤꯟꯕ ꯑꯗꯨꯃ ꯄꯤꯔꯦ ꯑꯃꯒ ꯂꯥꯛꯁꯤꯟꯕ ꯑꯗꯨꯅ ꯃꯤ ꯑꯃꯒꯤꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯑꯗꯨ ꯂꯩꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯡꯗꯣꯛꯇꯗꯅ ꯂꯩꯕ ꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯁꯣꯜꯕ ꯇꯧꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯅ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯃꯣꯔꯅꯤꯡꯒꯤ ꯃꯇꯝ ꯑꯃ ꯏꯚꯤꯅꯤꯡꯒꯤ ꯃꯇꯝ ꯑꯃ ꯃꯌꯥꯝꯒ ꯀꯣꯜꯗ ꯐꯥꯎꯅꯔꯒꯗꯤ ꯀꯔꯤ ꯂꯩꯒꯦ
ꯀꯔꯤ ꯋꯥꯠꯂꯦ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯨꯗꯛꯇ ꯍꯥꯏꯅꯔꯒ ꯃꯁꯥꯅ ꯈꯪꯍꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯅ ꯄꯤꯖꯕꯅꯦ ꯑꯩꯁꯨ ꯃꯇꯝ ꯄꯨꯔꯥ ꯀꯥꯏꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯏꯆꯟ ꯔꯦꯁꯃꯥ ꯃꯦꯁꯦꯖꯇꯣ ꯉꯔꯥꯡ ꯊꯥꯕꯗꯣ ꯑꯃꯨꯛꯇꯪꯒ ꯍꯌꯦꯡꯗꯣ ꯋꯥꯍꯪꯗꯣ ꯐꯖꯅ ꯅꯤꯡꯁꯤꯡꯕꯤꯔꯒ ꯍꯌꯦꯡꯁꯨ ꯑꯩ ꯃꯇꯨꯡ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯆꯦꯛ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯠꯇꯕ ꯃꯤꯡꯗꯨꯁꯨ ꯑꯩ ꯔꯦꯁꯃꯥꯅꯤ ꯍꯥꯏꯔꯒ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣꯀꯣ ꯍꯌꯦꯡ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯃꯦꯁꯦꯖꯇꯨ ꯁꯤ ꯑꯣꯏꯔꯦ ꯑꯗꯣ ꯌꯦꯡꯒꯦ ꯄ꯭ꯂꯁ ꯑꯗꯨꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯕ ꯑꯩ ꯃꯌꯥꯝ ꯍꯥꯏꯖꯔꯤꯁꯤꯅꯦꯀꯣ ꯃꯇꯝꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯁ ꯀꯣꯜ ꯇꯧꯔꯛꯑꯒ ꯍꯪꯉꯛꯀꯗꯕ ꯑꯗꯩ ꯅꯣꯏꯅ ꯁꯤ ꯍꯪꯉꯕ ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯗꯨꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯈꯪꯕ ꯌꯥꯕ ꯃꯈꯩꯗꯣ ꯈꯪꯉ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯤꯗꯣ ꯃꯊꯪꯒꯤ ꯂꯧꯈꯠꯆꯒꯦ ꯋꯥꯔꯧꯕꯤꯅꯣ ꯔꯦꯁꯃꯥ ꯑꯩ ꯍꯌꯦꯡ ꯂꯧꯈꯠꯆꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯌꯥꯝꯕꯅꯤꯅ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯃꯦꯁꯦꯖ ꯈꯨꯏ ꯑꯃꯇꯪꯗꯤ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯙꯤꯔꯥꯖ ꯏꯔꯦꯡꯕꯝ 9.51ꯒꯤ ꯑꯩꯒꯤ ꯁꯖꯦꯁ ꯎꯗꯦ ꯇꯥꯃꯣ ꯀꯔꯝꯕꯅꯣ 9.51ꯒꯤ ꯍꯥꯏꯕꯗꯤ 9.51 ꯑꯩ ꯆꯤꯡꯊꯖꯒꯦ 9.51 ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯣꯀꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯙꯤꯔꯥꯖ ꯒꯝꯚꯤꯔ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯑꯣ ꯃꯄꯣꯛ ꯊꯥꯒꯤꯗꯣ ꯑꯣꯀꯦ ꯃꯄꯣꯛ ꯊꯥꯗ ꯄꯣꯛꯄ ꯁꯦ ꯁꯄꯣꯁ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦꯀꯣ ꯁꯄꯣꯁ ꯁꯖꯤꯕꯨ ꯊꯥꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯟꯗꯦꯗ ꯄꯣꯛꯂꯛꯄ ꯌꯥꯏ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗे ꯍꯥꯏꯕꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯗ ꯄꯣꯛꯄ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯏ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒꯤ ꯊꯥꯗꯨꯗ ꯁꯖꯤꯕꯨ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯅꯤꯡꯊꯧꯀꯥꯕꯗꯅ ꯀꯔꯤ ꯑꯣꯏꯕ ꯑꯗꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯑꯒꯅ ꯀꯔꯤ ꯑꯣꯏꯕ ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯑꯒꯅ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯅꯦꯕ ꯀꯩꯅꯣꯗꯤ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗꯤ ꯈꯤꯇꯪꯗꯤ ꯁꯥꯡꯕ ꯌꯥꯏꯀꯣ ꯑꯗꯨ ꯁꯣꯏꯗꯅꯕ ꯀꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯍꯖꯣꯛ ꯈꯔ ꯄꯤꯕꯤꯌꯨꯀꯣ ꯑꯩ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯑꯩ ꯁꯦꯝꯖꯔꯝꯈꯤꯒꯦ ꯁꯦꯝꯖꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ PK ꯇꯣꯞ 10 ꯅꯠꯇ꯭ꯔꯒ PKꯒꯤ ꯄꯥꯎꯈꯨꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ PK ꯀꯣꯃꯦꯗꯤꯒꯨꯝꯕ ꯗꯦꯟ ꯑꯗꯨꯒ ꯃꯇꯝꯒꯤ ꯊꯣꯛꯄ ꯀꯩꯅꯣ ꯑꯃ ꯍꯦꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯇꯪꯗꯤ ꯑꯗꯨ ꯁꯦꯝꯕ खितंग सांबनिना मतम नोंनिनि लौगनी मरक सिदैना सेमजब वीडियो से मयामना खितंग व्यूअर खरे हेंगलन बियो अमदि लाइक शेयर तो खरे हेंगलन बियो हाबिदि आई शो टारगेट यूट्यूब से मयामदा कानाब कनो से मयामना आईदि थोड़ोना पैसा नुसागी खंदे पैसा नुसा हुजी सो मोनेटाइज तोबगी मोनेटाइज पुदि तोबरे अदु तारगा सो इसिना पैसा तांगे खोकेना केसो खनमा लेते सिना क्याम तालुने हेगे इचन रेसमा मेसेज कथपिरिदु करिगिनो अइदा हाइबसिदा वारोबिरबा कनो इचन रेसमा मेसेज कखिबदु नुवाइजदे मेसेज कखपिगिनो अदुमाइना तोबिगिनो के इचन रेसमा की कनोसे अनि कखरे या वारोरो माले इचन रेसमा अदुमाइ तोबदु वारोबु माले नुवाइजदेको तोबिगिनो रेसमा अथुबा मतमदा थाबिरो ओके थैंक यू रेसमा सोबम मेसेज कखपुदे नुवाइजदेको रेसमा सोबम मेसेज कखपिगनो अꯩꯉꯣꯟꯗ ꯁꯥꯎꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯄꯦꯟꯅꯕ ꯇꯧꯖꯔꯒ ꯑꯁ ꯃꯌꯥꯝ ꯄꯦꯟꯗꯕ ꯌꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯦꯁꯦꯖꯇꯣ ꯀꯛꯇꯕꯤ ꯁꯨꯝ ꯊꯝꯕꯤꯌꯣ ꯑꯁꯤꯗ ꯃꯦꯁꯦꯖ ꯏꯔꯝꯃ ꯀꯛꯈꯤꯕꯁꯦ ꯌꯥꯝ ꯐꯖꯗꯕꯁꯨ ꯑꯣꯏ ꯑꯗꯨꯅꯅꯦ ꯖꯦꯔꯥꯏꯒꯨꯝ ꯂꯥꯏꯚ ꯑꯣꯔ ꯕ꯭ꯂꯣꯒꯁ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏ ꯃꯤ ꯃꯈꯜ ꯌꯥꯝꯕꯅꯤꯅ ꯇꯣꯄꯤꯛ ꯃꯥꯟꯅꯔꯛꯂꯣꯏ ꯑꯗꯨꯅ ꯇꯥꯃꯣꯅ ꯂꯦꯞꯄꯤꯔꯒ ꯂꯥꯏꯚ ꯕ꯭ꯂꯣग ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯖꯕꯅꯤ ꯅꯅꯥꯎꯗꯤ ओके येंजरगे लेरिबने थैंक यू धीराज इरंगबम थैंक यू मयामसो अखोई मयामसो ngang खरगत अमु थेंगनबगी तंजादो लौमिनसिको सिम सखंग माइ खंगनबा आइदि हनक अमा सेमजबने मयाम खितंग खंगनबा हाइदुना आई सिगी सब्सक्राइबर सिंगी WhatsApp ग्रुप मा हांगिदो YouTube ता थागतपा यादबा मतम मतम ई पाउ सिंग अदु WhatsApp ता थागलग मयाम खंगमिननबगी तंजादो लौबु ओइना आइगी सब्सक्राइबर सिंगी मैम हापिरो हाइबसिन हापचरगा ग्रुप WhatsApp ग्रुप नै हाइबु WhatsApp ग्रुप सिंग सिगी ओइबा मेंबर मखैदैना
ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯑꯩꯅ ꯁꯦꯝꯖꯕꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯆꯗꯕ ꯁꯤꯃꯇꯪꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ. ꯍꯟꯗꯛ ꯗꯥꯏꯃꯟ FMꯅ ꯑꯩ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯅꯤꯀꯣ ꯁꯦ ꯂꯥꯏꯞꯇ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩ ꯊꯝꯖꯈꯤꯕꯅꯦ. ꯗꯥꯏꯃꯟ FMꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕ ꯑꯍꯟ ꯃꯦꯡꯒ꯭ꯌꯣꯔꯒꯤ ꯏꯃꯨꯡꯗ ꯈꯤꯇꯪ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯗ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯈꯜ ꯃꯈꯜ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥ ꯖꯒꯥ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ PKꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ WhatsApp ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ PK ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩ ꯏꯁꯥꯃꯛ ꯊꯥꯔꯒ ꯃꯤ 4ꯗꯒꯤ ꯍꯦꯟꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯇꯕ. ꯑꯗꯨꯅ ꯁꯨꯝ ꯑꯩꯁꯤ ꯄꯩꯁꯥꯁꯤꯡꯁꯤ ꯃꯁꯥ ꯃꯁꯥꯗ ꯍꯟꯗꯣꯛꯑꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯟꯕ. ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯏꯀꯥꯏꯖꯕꯀꯣ, ꯃꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯁꯨꯝ ꯊꯥꯖꯗꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ, ꯁꯨꯝ ꯑꯩꯒꯤꯗꯤ ꯑꯩꯈꯛ ꯆꯠꯂꯨꯔꯒ ꯁꯨꯝ ꯇꯧꯕꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕ. ꯑꯗꯨꯗ ꯁꯨꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯇꯧ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝ ꯐꯖꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯃ ꯑꯣꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩꯕꯅꯤꯅ ꯑꯗꯨꯃ ꯇꯧꯕ ꯄꯥꯝꯗꯨꯅ ꯍꯧꯗꯣꯛꯆꯕꯅꯤ. ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯁꯨꯝ ꯑꯇꯣꯞꯄ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯝ ꯍꯟꯗꯛꯀꯤ ꯈꯨꯗꯣꯡ ꯆꯥꯍꯧꯗ꯭ꯔꯒꯁꯨ ꯃꯊꯪꯒꯤ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯁꯤꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ ꯀꯣ, ꯑꯣꯖꯥ ꯅꯨꯄꯥ ꯃꯟꯗꯦ ꯃꯦꯗ ꯄꯣꯛꯄ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯄꯣꯛ ꯊꯥ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯄꯒ ꯆꯥꯟꯅꯒꯅꯤ? ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ. ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟꯒꯤꯁꯦ ꯅꯨꯄꯥꯅ ꯃꯟꯗꯦ ꯄꯣꯛꯄꯀꯣ, ꯑꯗꯨꯒ ꯃꯦꯗ ꯄꯣꯛꯄ ꯍꯥꯏꯕꯅꯤ. ꯃꯦꯒꯤꯗꯨꯗꯤ ꯑꯩꯗꯤ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣꯗꯗꯤ ꯌꯦꯡꯗ꯭ꯔꯦꯀꯣ. ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯟꯗꯦꯗ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯁꯦ ꯍꯥꯏꯖꯔꯛꯑꯒꯦ. ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯃꯟꯗꯦꯗ ꯄꯣꯛꯑꯗꯤ ꯇ꯭ꯌꯨꯁꯗꯦ ꯆꯥꯟꯅꯒꯅꯤ, ꯑꯗꯒꯤ ꯊꯔꯁꯗꯦ ꯆꯥꯟꯅꯔꯅꯤ, ꯗꯦꯟ ꯑꯗꯨꯒ ꯆꯥꯟꯅꯔꯅꯤ. ꯁꯤꯅꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯀꯣ, ꯃꯟꯗꯦ ꯄꯣꯛꯄꯒꯤ ꯑꯣꯏꯅꯗꯤ. ꯑꯇꯩ ꯀꯔꯤ ꯂꯩꯔꯤ ꯃꯌꯥꯝ, ꯑꯇꯩ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯥꯏꯚꯁꯤ ꯊꯥꯔꯒꯨꯝꯁꯦ. ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯒꯦ. ꯍꯌꯦꯡꯅ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯑꯗꯨꯃꯛ ꯑꯩ ꯄꯨꯊꯖꯔꯛꯀꯦ. ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯣꯄꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯁꯥꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯌꯨꯝꯕꯥꯂꯣꯟꯁꯦ ꯃꯔꯥ ꯆꯦꯠꯄ ꯌꯨꯝꯕꯥꯂꯣꯟ ꯑꯃꯃꯝ ꯑꯣꯏꯕꯗ ꯏꯁꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯕꯅꯤ. ꯁꯤꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯂꯩꯇ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕ ꯄꯥꯝꯖꯩ. ꯀꯔꯤ ꯈꯟꯕꯤꯒꯦ? ꯂꯥꯏꯠꯁꯨ ꯇꯧꯕ ꯋꯥꯠꯄꯤ. ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯁꯤꯗꯤ? ꯈꯨꯃꯟ ꯔꯥꯖꯦꯁ ꯑꯣꯀꯦ. ꯇꯥꯃꯣ, ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯄꯥꯎꯈꯨꯝ ꯑꯃꯇ ꯄꯤꯕꯤꯌꯨ. ꯊꯪꯅꯕꯁꯦ ꯅꯨꯄꯥꯅ ꯍꯟꯕ ꯑꯣꯏꯔꯒꯗꯤ, ꯅꯨꯄꯥꯅ ꯅꯨꯃꯤꯠꯇꯨ ꯁꯄꯣꯁ ꯅꯨꯄꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯕ, ꯅꯨꯄꯤꯅ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯩꯌꯦꯕ. ꯑꯗꯨ ꯅꯠꯇꯅ ꯑꯃꯨꯛ ꯅꯨꯄꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯕ, ꯅꯨꯄꯤꯅ ꯊꯥꯡꯖ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯗꯦ. ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ. ꯁꯤꯃꯇꯪ ꯈꯪꯕꯤꯌꯣ. ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ. ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯅ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯒꯗꯕ. ꯑꯗꯨ ꯅꯠꯇꯗꯅ ꯅꯨꯄꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯒ ꯅꯨꯄꯤꯅ ꯊꯥꯡꯖ ꯑꯣꯏꯕꯗꯤ ꯑꯐꯕ ꯑꯣꯏꯗꯦ. ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ. ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯔꯝꯃꯗꯧꯕ ꯃꯥꯜꯂꯦ. ꯁꯤꯅꯤ. ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯃꯌꯥꯝ? ꯑꯇꯩ ꯍꯪꯕꯤꯔꯛꯑꯣ. ꯁꯨꯝ ꯂꯩꯇ꯭ꯔꯒꯗꯤ ꯁꯨꯝ ꯇꯥꯟꯖꯥꯗꯣ ꯃꯌꯥꯝ ꯃꯪ ꯐꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯁꯨꯝ ꯂꯧꯃꯤꯟꯅꯁꯤ ꯁꯤꯅꯤꯗ. ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ ꯖꯦꯝꯁꯟ, ꯊꯦꯡꯛ ꯌꯨ. ꯑꯇꯩꯁꯨ ꯈꯔ ꯊꯥꯒꯠꯄꯤꯔꯛꯑꯣ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯇꯨꯝꯖꯒꯦ ꯉꯁꯤꯗꯤ. ꯋꯥ ꯉꯥꯡꯕꯁꯤ ꯉꯥꯡꯖꯔꯒꯦꯅ ꯂꯩꯖꯕꯅꯦ. ꯑꯗꯨꯕꯨ ꯁꯨꯝ ꯐꯝꯃꯒ ꯉꯥꯡꯕꯗꯤ, ꯆꯠꯂꯒ ꯉꯥꯡꯕ ꯑꯣꯏꯗꯤ ꯐꯖꯅ ꯉꯥꯡꯒꯗꯕꯅꯦ. ꯑꯩꯁꯤ ꯑꯗꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯀꯣ. ꯈꯨꯠꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯒ ꯄꯥꯏꯔꯒꯗꯤ ꯆꯤꯟꯁꯤꯗ ꯄꯪꯊꯣꯛ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯣꯏꯗꯤ. ꯇꯥꯃꯣ, ꯍꯌꯦꯡꯒꯤ ꯇꯣꯄꯤꯛꯇꯣ ꯈꯪꯖꯅꯤꯡꯉꯤ. ꯍꯌꯦꯡꯒꯤ ꯇꯣꯄꯤꯛꯁꯨ ꯑꯩ ꯂꯦꯞꯆꯗ꯭ꯔꯤ. ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯃꯝꯗꯥꯏꯗꯩ ꯈꯟꯗꯣꯔꯤꯅꯦ. ꯑꯗꯣ
ꯈꯪꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯂꯤꯕꯤꯌꯥ ꯕꯤꯗ꯭ꯌꯥ ꯏꯁꯅꯥꯝ ꯁꯟꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯆꯥꯟꯅꯩ ꯁꯟꯗꯦꯒ ꯐ꯭ꯔꯥꯏꯗꯦ let's see Sunday Monday Tuesday Wednesday Thursday Friday okay ꯐꯩ ꯆꯥꯟꯅꯩ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯣ ꯏꯆꯟ ꯑꯣꯂꯤꯕꯤꯌꯥ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯄꯗꯣ ꯍꯌꯦꯡ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯇꯨꯝꯃꯝꯗꯥꯏꯗ ꯈꯟꯗꯣꯏꯅꯦ ꯍꯌꯦꯡꯁꯤ ꯀꯔꯤ ꯇꯣꯄꯤꯛ ꯈꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯕ ꯀꯥꯟꯗꯅꯦ ꯈꯟꯗꯣꯏꯁꯦ ꯍꯌꯦꯡ ꯇꯣꯄꯤꯛꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯈꯨꯗꯛꯇꯗꯤ ꯈꯜꯂꯣꯏꯕ ꯍꯌꯦꯡ ꯈꯨꯗꯛꯇ ꯈꯜꯂꯒꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯍꯪ ꯍꯪꯒꯗꯧꯕ ꯂꯩꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯖꯒꯦ ꯋꯥꯍꯪ ꯍꯪꯕꯤꯔꯛꯇ꯭ꯔꯒꯗꯤ ꯁꯨꯝ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯀꯣ ꯑꯣꯀꯦ ꯐ꯭ꯔꯥꯏꯗꯦ ꯋꯦꯅꯁꯗꯦꯒꯗꯤ ꯇꯥꯃꯣ ꯕꯤꯗ꯭ꯌꯥ ꯐ꯭ꯔꯥꯏꯗꯦ ꯀꯅꯥꯒꯤꯅꯣ ꯋꯦꯅꯁꯗꯦꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯕꯤꯗ꯭ꯌꯥ ꯑꯃꯨꯛꯀ ꯏꯕꯤꯔꯣ ꯑꯩ ꯉꯥꯏꯖꯔꯤ ꯑꯍꯤꯡꯁꯤꯅ ꯑꯩꯕꯨ ꯋꯥꯍꯜꯂꯦ ꯄꯨꯟꯁꯤꯁꯤꯅ ꯑꯩꯕꯨ ꯀꯞꯍꯜꯂꯦ ꯊꯃꯣꯏꯁꯤꯅ ꯑꯩꯕꯨ ꯋꯦꯅꯁꯗꯦꯅ ꯅꯨꯄꯥ ꯍꯥꯏꯕꯅꯦꯕꯀꯣ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯃꯗꯨꯃꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯂꯩꯁꯥꯡꯊꯦꯝ ꯖꯦꯝꯁꯟ ꯑꯗꯣ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯛꯀꯦ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯇꯧꯖꯕꯅꯤ ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯅꯪꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯨ ꯊꯥꯔꯤꯉꯩꯗ ꯃꯦꯁꯦꯖ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯤꯉꯩꯗ ꯑꯁ ꯄꯨꯔꯥ ꯑꯣꯜꯃꯣꯁ ꯅꯨꯃꯤꯠ ꯇꯥ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯦ ꯅꯪꯕꯨ ꯄꯥꯝꯖꯔꯨꯕ ꯑꯩꯒꯤ ꯏꯁꯩ ꯑꯃꯇꯪ ꯏꯖꯕꯅꯦ ꯑꯩꯁꯦ ꯂꯣꯏꯗ꯭ꯔꯤ ꯁꯤ ꯏꯁꯩꯁꯦ ꯁꯨꯔꯁꯨ ꯁꯨꯃꯥꯏꯅ ꯁꯛꯍꯟꯅꯤꯡꯕ ꯃꯌꯥꯝ ꯕꯤꯗ꯭ꯌꯥ ꯍꯩꯁꯅꯥ ꯅꯨꯄꯤꯅ ꯁꯟꯗꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯋꯦꯟꯁꯗꯦ ꯁꯣꯔꯤ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯗꯦ ꯈꯥꯕꯩ ꯇꯥꯏ ꯕꯤꯗ꯭ꯌꯥ ꯍꯩꯁꯅꯥ ꯈꯥꯕꯩ ꯇꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯅꯪꯕꯨ ꯄꯥꯝꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯦ ꯅꯪꯕꯨ ꯄꯥꯝꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯦ ꯃꯇꯦꯛ ꯑꯃ ꯏꯖꯕꯅꯦ ꯑꯩꯅ ꯏꯁꯩ ꯈꯤꯇꯪ ꯏꯕ ꯍꯧꯔꯝꯕꯅꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯩꯔꯤ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯁꯨ ꯁꯨꯃꯥꯏꯅ ꯁꯛꯍꯟꯅꯤꯡꯕꯩꯅ ꯁꯨꯝ ꯉꯪꯕꯗ ꯇꯥꯈꯤꯕꯀꯣ ꯑꯗꯣ ꯐꯖꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯁꯤ ꯏꯃꯥꯟꯅꯕ ꯑꯝꯗ ꯁꯨꯝ ꯁꯛꯍꯟꯒꯦ ꯇꯧꯕꯅꯦ ꯑꯩꯗꯤ ꯁꯛꯄꯗꯤ ꯍꯩꯇꯦ ꯑꯗꯨ ꯏꯁꯩ ꯁꯨꯝ ꯏꯕꯗꯤ ꯈꯔ ꯏꯕ ꯍꯩ ꯑꯗꯨꯒ ꯐꯥꯎꯒꯗꯕ ꯏꯁꯩ ꯏꯕꯗꯤ ꯍꯩꯖꯗꯦꯀꯣ ꯑꯣꯀꯦ ꯒꯝꯚꯤꯔ ꯌꯥꯏꯐꯔꯦ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯨ ꯊꯦꯡꯀ꯭ꯌꯨ ꯒꯝꯚꯤꯔ ꯃꯌꯥꯝ ꯃꯪ ꯐꯔꯁꯤꯔꯥ ꯃꯪ ꯐꯔꯁꯤꯀꯣ ꯀꯃꯥꯏꯅ ꯐꯠꯇ꯭ꯔꯤꯅꯣ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯕꯤꯗ꯭ꯌꯥꯒꯤꯗꯣꯀꯣ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯍꯥꯏꯕꯅꯤ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯅꯨꯄꯥꯗꯤ ꯌꯦꯡꯗꯧꯕ ꯀꯣ ꯕꯤꯗ꯭ꯌꯥ ꯌꯦꯡꯕꯤꯌꯣ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯇꯥꯔꯒꯗꯤ ꯈꯥꯕꯩ ꯈꯔ ꯁꯥꯅ ꯀꯥꯏ ꯏꯃꯨꯡꯗꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯂꯥꯏ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯑꯣꯀꯦ ꯁꯣꯐꯤꯌꯥ ꯂꯩꯐ꯭ꯔꯥꯛꯐꯝ ꯑꯣꯀꯦ ꯅꯨꯄꯤꯅ ꯀꯩꯅꯥ ꯅꯨꯄꯥꯅ ꯈꯔ ꯆꯥꯟ ꯏꯆꯟ ꯁꯣꯐꯤꯌꯥ ꯔꯥꯁꯤꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯁꯤ ꯑꯣꯂꯤꯕꯤꯌꯥ ꯅꯃꯤꯔꯛꯐꯝ ꯇꯥꯃꯣ ꯂꯥꯏꯟꯒꯤ ꯉꯁꯤꯒꯤ ꯊꯥꯕ ꯃꯇꯝꯁꯤ ꯑꯗꯨꯃꯛ ꯇꯧꯁꯦ ꯄꯨꯡ 9:45 ꯑꯗꯨꯃꯛ ꯇꯧꯁꯦ ꯁꯤꯗꯒꯤ ꯉꯟꯈꯠꯄ ꯑꯗꯒꯤ ꯊꯦꯡꯊꯕ ꯑꯩꯉꯣꯟꯗ ꯈꯔ ꯑꯋꯥꯕ ꯁꯨꯝ ꯑꯣꯏ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯃꯛ ꯇꯧꯁꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯩꯁꯨ ꯊꯦꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯣ
almost pung tara budi taramani adu pung ga ni minute ni phu manga dagi 8:45 dagi pung tara bu to bai sidi am kuiram no jin pung ni tara hinjilamne tara makai ta doramne dum sum mayam na hangbiragi sum nongala to gi duine ba to bu to bu hobagi matam dudi ama sum khangna se pung ni pang ni ni phu manga dena mapan phu manung sidum horok duine ko minute ama ani khar chon thabu dudi mouse hongda sani dum kesu kaite habse thamjage do ngasigidamaktadi wahang leibiribra thagajari tamo thank you adagi lukram anju nupana sunday nupina saturday ama message am leramene he anjugi anju lukram anju aiba okay nupana sunday nupina saturday madu afaboide rasida amuk yengsi ko rasidi kona hairo you have okay welcome bidyasam okay okay oringi de mayam lo sila sira mayam sa manana good night anam to ibiro ay so makha samta jarake yung biri makai notification uji mi kunipan lay biri adu ngasi am nuwaijade notification sini fu yogi dabje hanadi above 1000 bu yogi bi awramne yam okay good night thank you Ranjan Kumar good night ate johabiro te sabir o kana lerin te khangjo hoge to bune sigi pungpham jibu le bibase ebdi yengje to bune te ibiro ma'am kana na hanam tienge kupi na muji tak na muji kana na hamen good night si kuiroi da sai na kana mani kuiroi ma'am ma'am amata habiro ro to sibo vidya snam good night stamo thank you good night te loira bro ta habiro te so Akram Anju, good night Tamo. Okay, good night Anju. Tadi, ate habiro, habiro. Jara si full gadi mari lainadre oro bigano mang ang full oina hangjagi mang da toina mang watch ni midang haina rogum si oro bibiyade na tomba hakram good night Tamo. Okay, Sarju WhatsApp thabiro ko. Kana jetanas. Adudi good night hainaba mi leidraba male losinjarage miyeng tabiki bakurimak amadi tungda yengbirakadaba live ngasigi live sibo amadi ngasi thamjariba topic asibu miyeng tabikadaba khudingmakpo pothaminasi khangminasigi daite lawjariba adongi marup amadi miyamgidamakta kathokjariba adongi marup mangang kamesor na punangpo koknona khurumjabga loinana ngasigidi nungaina tumbiro mang farase haiba wafamsiga loinana kanglai pak imana yaifare punangpo thagajari amadi khurumjari